ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯁꯦꯠꯁꯤꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯏ ꯒꯨꯔꯨꯖꯣꯟꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛ ꯈꯨꯕꯝ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯚꯛꯇꯤ ꯀꯠꯆꯔꯤ ꯅꯣꯡꯂꯨꯞꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯤꯅꯤꯠ ꯑꯃꯇꯪ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯁꯦꯇꯔꯗꯦ ꯁꯣꯁꯤꯗ ꯑꯅꯧꯕ ꯂꯤꯇꯔꯦꯆꯔ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯐꯣꯀꯁ ꯇꯧꯖꯔꯒ ꯁꯤꯟꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯁꯨ ꯑꯃꯨꯛꯇꯪ ꯇꯦꯛꯅꯤꯀꯦꯜꯂꯤ ꯆꯦꯛ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯦꯛ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯃꯅꯤꯄꯨꯔꯒꯤ ꯀꯔꯤ ꯄꯥꯎ ꯂꯩ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯇꯝꯕꯤꯌꯨ ꯁꯨꯃꯥꯏꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡꯗ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯏ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯏ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯀꯟꯗꯤꯁꯟꯅꯔ ꯀꯩꯅꯣ ꯈꯪꯗꯦ ꯃꯅꯤꯄꯨꯔꯁꯤꯁꯨ ꯌꯥꯝ ꯏꯪꯉꯦ ꯌꯥꯝ ꯏꯪꯕꯒꯤ ꯖꯥꯠꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯏꯪꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯣ ꯃꯁꯤ ꯑꯩꯅ ꯑꯍꯜ ꯑꯣꯏꯔꯛꯇꯅ ꯇꯧꯏꯖꯥꯠꯂꯥ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯀꯟꯗꯤꯁꯟ ꯆꯦꯟꯖ ꯇꯧꯔꯛꯇꯅ ꯇꯧꯏꯖꯥꯠꯂꯥ ꯀꯥꯏꯅ ꯁꯨꯝ ꯈꯜꯂꯤ ꯑꯗꯨ ꯃꯌꯥꯝꯁꯨ ꯂꯣꯏ ꯏꯪꯉꯤ ꯍꯥꯏ ꯑꯉꯥꯡꯁꯨ ꯂꯣꯏ ꯏꯪꯉꯤ ꯍꯥꯏ ꯑꯗꯣ ꯊꯕꯛ ꯇꯧꯅꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯄꯨꯡ 5ꯗꯒꯤ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯅꯣꯝꯕ ꯆꯦꯟꯕ ꯑꯉꯥꯡꯁꯤꯡ ꯇ꯭ꯌꯨꯁꯟ ꯇꯝꯕꯅ ꯇꯝꯕ ꯊꯕꯛ ꯆꯠꯄꯅ ꯆꯠꯄ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯅ ꯌꯥꯝꯅ ꯀꯩꯅꯣꯒꯤꯗꯤ ꯌꯥꯝꯅ ꯏꯪꯕ ꯎꯟꯒ ꯑꯥꯏꯁꯀ ꯇꯥꯏ ꯃꯅꯤꯄꯨꯔꯁꯤ ꯎꯟ ꯇꯥꯗꯕ ꯃꯇꯝ ꯌꯥꯎꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯑꯥꯏꯁꯁꯤ ꯑꯗꯨꯝ ꯄꯨꯔꯥ ꯉꯧꯕꯗꯤ ꯅꯠꯇꯦ US ꯀꯤ ꯇꯨꯇ ꯍꯣꯏꯒꯤ ꯑꯗꯨꯃꯥꯏꯅꯒ ꯄꯨꯔꯥ ꯉꯧꯔꯒ ꯐꯨꯝꯕꯒꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯦ ꯏꯪꯕꯒꯤꯗꯤ ꯍꯦꯛꯇ ꯆꯤꯛ ꯆꯤꯛ ꯂꯥꯎꯕꯩ ꯏꯪꯕ ꯑꯍꯟꯁꯤꯡ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯅ ꯀꯩꯅꯣꯗ ꯑꯍꯟ ꯑꯅꯤꯁꯨ ꯂꯥꯡꯒꯣꯜꯗ ꯏꯪꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯣꯏ ꯂꯩꯇꯦ ꯀꯥꯏꯅ ꯍꯥꯏꯕ ꯇꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯑꯍꯟꯁꯤꯡꯁꯦ ꯑꯍꯟ ꯑꯣꯏꯔꯛꯑꯕꯁꯤꯡꯁꯤꯗꯤ ꯂꯨꯝꯅ ꯊꯝꯕꯤꯕ ꯃꯆꯥ ꯑꯣꯏꯕ ꯃꯁꯨ ꯑꯣꯏꯕꯁꯤꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯖꯅꯤꯡꯉꯤ ꯌꯥꯝ ꯏꯪꯕꯅ ꯍꯦꯛꯇ ꯁꯤꯕꯕꯨꯗꯤ ꯑꯣꯏꯔꯝꯃꯣꯏ ꯍꯥꯟꯅ ꯅꯥꯕ ꯌꯦꯛꯄ ꯈꯔ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯏꯪꯉꯛꯄꯗꯨꯗ ꯂꯩꯇꯕ ꯌꯥꯎꯏ ꯍꯥꯏꯅ ꯑꯩꯅ ꯈꯕꯔ ꯄꯥꯖꯕꯗ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯩ ꯑꯗꯨꯅꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯗꯒꯤ ꯑꯃꯨꯛ ꯄꯦꯄꯔꯁꯤꯗ ꯄꯣꯄꯤ ꯄꯥꯝꯕꯤꯒꯤꯁꯤ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯒꯣꯔꯃꯦꯟꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜꯅ ꯌꯥꯝꯅ ꯄꯣꯄꯤꯁꯤ ꯊꯤꯡꯅꯕ ꯃꯅꯤꯄꯨꯔꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯀꯥꯅꯤ ꯍꯥꯏꯕ ꯅꯤꯁꯥꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯀꯥꯅꯤ ꯍꯥꯏ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯒꯟꯖꯥ ꯍꯥꯏꯕ ꯑꯃꯒ ꯀꯥꯅꯤ ꯍꯥꯏꯕ ꯑꯃꯒ ꯌꯨ ꯍꯥꯏꯕ ꯑꯃꯒ ꯅꯤꯁꯥ ꯑꯍꯨꯝꯁꯦ ꯅꯨꯄꯥꯁꯤꯡꯅ ꯑꯅꯝꯕ ꯌꯥꯝ ꯀꯟꯅ ꯑꯦꯗꯤꯛ ꯑꯣꯏꯕꯗꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯀꯌꯥꯗꯤ ꯌꯥꯎꯗꯦ ꯑꯗꯣ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯕꯗ ꯒꯟꯖꯥ ꯊꯛꯄ ꯃꯤꯗꯤ ꯃꯍꯥꯗꯦꯕ ꯄꯨꯖꯥꯒꯤ ꯃꯃꯤꯡꯗ ꯒꯟꯖꯥ ꯌꯥꯝ ꯊꯛꯅꯩ ꯉꯥꯎꯏ ꯉꯥꯎꯗꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯉꯥꯎꯕꯁꯦ ꯀꯃꯥꯏꯅ ꯉꯥꯎꯒꯦꯕꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯤꯕ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯀꯤꯕ ꯑꯗꯨꯃꯥꯏꯅ ꯉꯥꯎꯏ ꯍꯥꯏ ꯑꯗꯨꯒ ꯀꯥꯅꯤꯁꯤꯅ ꯁꯨꯝ ꯆꯥꯔꯤꯉꯩ ꯄꯦꯟꯗꯕ ꯃꯌꯥꯡꯁꯤ ꯁꯨꯝ ꯀꯪꯁꯤꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯤ ꯍꯥꯏ ꯍꯥꯏꯔꯤꯕ ꯀꯥꯅꯤ ꯍꯥꯏꯔꯤꯕ ꯁꯨꯡꯉꯤꯕ ꯄꯣꯠꯁꯛꯁꯦ ꯌꯥꯝ ꯅꯛꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯍꯧꯖꯤꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯗꯅ ꯁꯥꯏꯟꯇꯤꯐꯤꯛ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯍꯥꯏ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛꯁꯦ ꯐꯍꯟꯕ ꯉꯝꯕꯒꯤ ꯍꯤꯗꯥꯛ ꯌꯥꯝꯅ ꯀ꯭ꯔꯣꯅꯤꯛ ꯑꯣꯏꯕ ꯑꯅꯥꯕ ꯁꯤꯡꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯁꯨ ꯄꯣꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯤꯗꯥꯛꯁꯨ ꯁꯨꯡꯉꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯤꯑꯣꯏꯕꯕꯨ ꯃꯥꯡ ꯇꯥꯛꯍꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯁꯤꯡꯁꯤ ꯀꯩꯅꯣ ꯑꯣꯏꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅꯒ ꯊꯥꯗꯅ ꯄꯩꯁా ꯄꯥꯏꯗꯣꯔꯝꯅꯤ ꯀꯥꯏꯅ ꯇꯧꯔꯤꯕꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯏ ꯅꯣꯛꯅꯤꯡꯕꯁꯨ ꯌꯥꯎꯏ ꯀꯞꯅꯤꯡꯕꯁꯨ ꯌꯥꯎꯏ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯤꯑꯣꯏꯕꯒꯤ ꯀꯩꯅꯣ ꯑꯃ ꯍꯥꯏꯕꯗꯤ ꯑꯁꯨꯛꯌꯥꯝꯅ ꯊꯤꯡꯉꯦ ꯈꯣꯠꯂꯦ ꯍꯥꯏꯔꯦ ꯑꯗꯣ ꯊꯤꯡꯉꯒꯗꯤ ꯀꯩꯅꯣ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯃꯌꯥꯝ ꯑꯃ ꯇꯧꯈ꯭ꯔꯦ
ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯦꯀꯔꯁꯤ 20 ꯑꯦꯀꯔꯒꯤ ꯃꯊꯛꯇꯒ ꯊꯥꯗꯅ ꯐꯣꯇꯣꯒ ꯅꯝꯗꯅ ꯗ꯭ꯔꯣꯟꯅꯒ ꯍꯤꯗꯥꯛꯀ ꯀꯥꯞꯀꯅꯤ ꯀꯥꯏꯅ ꯈꯕꯔꯁꯤ ꯄꯨꯡꯌꯥꯎꯗ ꯌꯥꯎꯕꯀꯣ ꯑꯗꯨꯒ ꯁꯨꯛꯇꯣꯛ ꯇꯣꯛꯇꯕ ꯀꯩꯒꯤꯅꯣꯗ ꯃꯁꯤ ꯄꯩꯁꯥ ꯌꯥꯝ ꯐꯪꯕꯗ ꯌꯥꯝ ꯂꯥꯏꯕ ꯀꯩꯅꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯤꯁꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯈꯜꯂꯨꯕꯗ ꯑꯩꯈꯣꯏꯒꯤ ꯕꯨꯗꯤ ꯃꯥꯡꯗ ꯆꯠꯀꯗꯕ ꯄꯨꯟꯁꯤꯁꯤ ꯄꯪꯀꯨꯏ ꯀꯨꯏꯔꯛꯇ꯭ꯔꯦ ꯆꯍꯤ ꯀꯩꯁꯨ 25 ꯐꯥꯅ ꯆꯠꯂꯔꯣꯏ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯗꯨꯝ ꯈꯪꯖꯔꯕꯗ ꯑꯗꯨꯕꯨ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯔꯣꯟꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯣꯏ ꯂꯣꯏꯅ ꯍꯤꯞꯊꯈ꯭ꯔꯀꯥꯟꯗ ꯖꯥꯇꯤꯁꯦ ꯀꯅꯥꯅ ꯍꯤꯡꯍꯧꯗꯣꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯃꯤꯁꯨ ꯌꯥꯝꯖꯕ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯈꯕꯔꯁꯦ ꯄꯥꯔꯨꯔꯒ ꯌꯥꯝꯅ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯄꯣꯛꯏ ꯑꯩꯈꯣꯏꯅꯗꯤ ꯀꯩꯁꯨ ꯇꯧꯖꯕ ꯉꯝꯖꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯅ ꯈꯤꯇꯪ ꯈꯟꯊꯃꯤꯟꯅꯕ ꯃꯇꯝꯗꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩ ꯉꯁꯤ ꯍꯪꯒꯠꯆꯒꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯗ꯭ꯔꯒꯀꯤ ꯅꯤꯁꯥꯒꯤ ꯀꯣ ꯗ꯭ꯔꯒꯇꯪ ꯅꯠꯇꯕ alcoholism adagi different type-ꯀꯤ ꯁꯤꯒꯨꯝꯕ ꯑꯦꯗꯤꯛꯁꯟꯁꯤ ꯌꯥꯝꯅ ꯍꯥꯏ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅꯁꯨ ꯃꯁꯤꯗ ꯌꯥꯝꯅ effort ꯄꯤꯕꯒꯤ ꯃꯗꯨꯒꯨꯝꯕꯒꯤ ꯐꯨꯇꯦꯖꯁꯤ ꯎꯕꯗ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯒꯣꯔꯃꯦꯟꯅ effort ꯄꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯁꯧꯒꯠꯃꯤꯟꯅꯕ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯅ ꯁꯧꯒꯠꯃꯤꯟꯅꯔꯀꯥꯟꯗ ꯃꯁꯤ ꯗ꯭ꯔग ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯒꯤ ꯃꯣꯏꯒꯤ ꯐ꯭ꯌꯨꯆꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯄꯥꯎ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯨꯕꯨ ꯁꯤꯒꯨꯃꯥꯏꯅ ꯑꯦꯐꯔꯠ ꯂꯥꯛꯄꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯈꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯏꯃꯥꯅ ꯄꯟꯕꯤꯈꯤꯕꯗ ꯏꯪꯕ ꯈꯣꯠꯄꯒꯤꯁꯦ ꯃꯁꯤ ꯌꯥꯝꯅ ꯏꯪꯕꯁꯤ ꯑꯗꯨꯝ ꯍꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯃꯩꯐꯨꯒꯨꯝꯕꯁꯤ ꯑꯗꯨꯝ ꯇꯤꯛꯅꯩꯀꯣ ꯑꯗꯨꯏꯁꯨ ꯌꯥꯝ ꯏꯪꯕꯁꯤꯗ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯇꯧꯕꯗ ꯑꯩꯈꯣꯏ ꯇꯨꯄꯤꯒꯨꯝꯕ ꯎꯞꯄꯁꯤ ꯀꯌꯥ ꯑꯩꯅ ꯌꯥꯝ ꯀꯣꯃꯟ ꯑꯣꯏꯅ ꯎꯗꯦ ꯑꯗꯣ ꯈꯣꯡ ꯃꯣꯖꯥꯒ ꯇꯨꯄꯤꯒꯁꯦ ꯃꯁꯤ ꯊꯥꯕꯤꯗꯕ ꯑꯗꯨꯑꯣꯏꯗꯤ ꯏꯁꯥꯁꯦ ꯌꯥꯝ ꯊꯨꯅ ꯑꯗꯨꯅ ꯋꯥꯔꯝ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗꯅ ꯑꯃꯨꯛ ꯁ꯭ꯅꯣ ꯇꯥꯕ ꯑꯗꯒꯤ ꯃꯄꯥꯟꯗ ꯌꯥꯝꯅ ꯋꯤꯟꯆꯤꯜ ꯂꯩꯔꯁꯨ ꯑꯩꯈꯣꯏꯁꯤ ꯇꯨꯄꯤꯒ ꯑꯗꯒꯤ ꯒ꯭ꯂꯚꯁꯀ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯎꯞꯄꯒ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯏꯚꯟ ꯂꯝꯖꯦꯟ ꯆꯦꯟꯕꯒꯁꯦ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯦ ꯑꯣꯐ ꯗ꯭ꯔꯦꯁꯤꯡꯁꯦ ꯁꯤꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯤꯠꯌꯦꯡ ꯇꯥꯁꯤꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯊꯪ ꯂꯦꯡꯁꯟꯕꯤꯔꯛꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯦꯁꯤ ꯂꯦꯡꯁꯟꯕꯤꯔꯛꯑꯦ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯥꯔꯦꯐ ꯀꯤꯡꯁꯟ ꯌꯥꯏ ꯂꯤꯛꯃꯥꯕꯝ ꯁꯁꯤꯀꯥꯟꯇ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯁꯣꯒꯤꯗꯃꯛꯇ ꯑꯗꯨꯗꯤ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯉꯁꯤꯒꯤ ꯁꯣꯁꯤ ꯀꯔꯤ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯕꯗꯨ ꯏꯃꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯇꯥꯛꯄꯤꯌꯨ ꯃꯊꯪ ꯅꯣꯕꯦꯜꯁꯤ ꯑꯁꯥꯡꯕ ꯕꯣꯔꯁꯥꯏꯕꯝ ꯁꯅꯥꯇꯣꯝꯕꯤꯁꯤ ꯋꯤꯛ ꯀꯌꯥꯃꯨꯛ ꯆꯪꯈ꯭ꯔꯦ ꯑꯩꯁꯦ ꯋꯤꯛ 4-5 ꯊꯥ 3 months ꯑꯩ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯕ ꯃꯇꯝꯗ ꯑꯃꯈꯛꯇꯅꯤ ꯑꯩꯅ ꯁꯇꯔꯗꯦ ꯑꯃꯈꯛꯇꯅꯤ ꯑꯇꯩꯗꯤ ꯕꯣꯔꯁꯥꯏꯕꯝ ꯁꯅꯥꯇꯣꯝꯕꯤꯁꯤ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯑꯗꯨꯝ ꯃꯤꯌꯥꯝꯅꯁꯨ ꯑꯗꯨꯝ ꯆꯣꯛꯊꯕ ꯂꯩꯇꯅ ꯇꯥꯕꯤꯕ ꯑꯣꯏꯕ ꯑꯗꯒꯤ ꯃꯊꯪꯗ ꯑꯩꯅ ꯑꯣꯖꯥ ꯗꯥꯛꯇꯔ ꯏꯕꯣꯍꯟꯕꯤꯒꯤ ꯕꯪꯒꯕꯟꯙꯨꯁꯤ ꯀꯩꯅꯣ ꯑꯣꯏ ꯃꯥꯒꯤ ꯈꯨꯏꯁꯤꯒꯤ ꯋꯥꯐꯝꯗꯁꯨ ꯅꯠꯇꯕ ꯁꯦꯂꯦꯕꯁꯇꯁꯨ ꯐꯖꯅ ꯍꯥꯌꯔ ꯀ꯭ꯂꯥꯁ ꯀꯣꯂꯦꯖ ꯂꯦꯚꯦꯜꯗꯁꯨ ꯌꯥꯎꯕꯤꯔꯕ ꯑꯗꯩꯗꯨꯗ ꯑꯩꯅ ꯃꯁꯤ ꯑꯣꯖꯥꯗ ꯍꯥꯏꯖꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯥꯔꯒꯦꯅ ꯑꯗꯨ ꯃꯄꯨꯝ ꯑꯣꯏꯅꯗꯤ ꯄꯥꯖꯗꯔꯦ ꯄꯤꯁ 4 ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯣꯚꯔꯦꯖꯁꯤ ꯐꯖꯅ ꯄꯤꯔꯦ ꯍꯥꯏꯅ ꯈꯟꯖꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨ ꯃꯊꯪꯁꯤꯗꯤ ꯑꯣꯖꯥ ꯒꯨꯔꯨꯅꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯍꯟꯁꯤꯡ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯄꯗ ꯁꯣꯔꯠ ꯁ꯭ꯇꯣꯔꯤꯒꯨꯝꯕ ꯑꯃ ꯑꯩꯗꯤ ꯅꯣꯡꯃꯗ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯋꯥꯔꯤ ꯑꯗꯨꯒꯨꯝꯕꯁꯨ ꯃꯔꯛꯇ ꯍꯥꯟꯅꯁꯨ ꯇꯧꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯁꯨ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪꯗꯤ ꯄꯥꯕ ꯐꯩ ꯀꯅꯥꯒꯤ ꯂꯩ ꯀꯥꯏꯅ ꯍꯪꯒꯠꯅꯔꯛꯄꯗ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯅꯥꯎ ꯏꯕꯦꯝꯃ ꯀꯩꯅꯣ ꯃꯨꯇꯨꯝ ꯏꯕꯦꯝꯃ ꯔꯃꯅꯤꯅ ꯃꯥꯒꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯑꯗꯒꯤ ꯑꯇꯩꯁꯨ ꯑꯩꯅ ꯅꯍꯥꯟꯃꯨꯛꯀꯤ ꯁꯣꯗ ꯂꯥꯏꯔꯤꯛ 7 ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯖꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯑꯩꯅ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯄꯗꯤ ꯑꯣꯏꯗꯕꯅꯤꯅ ꯃꯥꯒꯤ ꯃꯥꯛꯂꯪ ꯇꯨꯔꯦꯜꯒꯤ ꯏꯊꯛ ꯏꯔꯩꯁꯦ ꯑꯩꯅ ꯄꯥꯏꯕ ꯍꯦꯛ ꯍꯧꯕꯗ ꯃꯤꯡꯊꯣꯟꯁꯨ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯋꯥꯔꯤ ꯃꯆꯥꯁꯦ ꯃꯁꯤ ꯃꯥꯛꯂꯪꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯂꯝ ꯑꯃ ꯑꯣꯏꯕ
ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯣꯛ ꯑꯃꯁꯨ ꯂꯩ ꯑꯩꯈꯣꯏꯒꯤ ꯀꯩꯀꯥ ꯂꯧꯁꯤꯡ ꯀꯩꯀꯥ ꯂꯩꯉꯩꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯅ ꯌꯥꯝ ꯆꯠꯆꯕ ꯎꯕ ꯑꯍꯟꯁꯤꯡꯅ ꯑꯗꯨꯗ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯃꯟꯈꯤꯗꯅ ꯇꯨꯔꯦꯟꯗꯨꯁꯨ ꯏꯃꯤꯠꯁꯤꯗ ꯑꯗꯨꯝ ꯎꯔꯤꯕ ꯃꯥꯛꯂꯪ ꯇꯨꯔꯦꯟꯁꯦ ꯑꯩꯈꯣꯏ ꯀꯨꯝꯗꯅꯒ ꯁꯥꯟꯅꯗꯅ ꯄꯪꯂꯨꯁꯨ ꯂꯨꯗꯦ ꯑꯗꯨꯒ ꯏꯆꯦꯟꯗꯣ ꯑꯗꯨꯒ ꯑꯏꯕꯤꯅ ꯍꯣꯔꯦꯟ ꯊꯥꯔꯛꯄꯁꯤꯒꯁꯨ ꯆꯞ ꯃꯥꯟꯅꯩꯑꯕ ꯏꯔꯤꯕ ꯏꯆꯦꯟꯒꯁꯦ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯏꯁꯤꯡꯒ ꯇꯨꯡꯉꯒ ꯂꯩꯕ ꯑꯩꯈꯣꯏꯅ ꯆꯕꯨꯛ ꯆꯕꯨꯛꯀ ꯀꯨꯝꯕꯗꯨ ꯑꯩ ꯅꯨꯡꯁꯤꯃꯟꯈ꯭ꯔꯗꯅ ꯏꯃꯥꯕꯣꯛ ꯂꯩꯈꯤꯗ꯭ꯔꯕ ꯀꯥꯗꯨ ꯅꯤꯡꯁꯤꯡꯗꯅ ꯑꯩꯅ ꯃꯥꯛꯂꯪ ꯇꯨꯔꯦꯟꯒꯤ ꯏꯊꯛ ꯏꯔꯩꯒꯤ ꯋꯥꯔꯤ ꯃꯆꯥꯃꯛꯁꯦ ꯃꯁꯤ ꯄꯥꯖꯔꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯗꯅ ꯑꯩ ꯁ꯭ꯇꯗꯤ ꯇꯧꯕ ꯀꯥꯟꯗ ꯌꯥꯝ ꯐꯖꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯑꯣꯏ ꯂꯩꯔꯝꯕ ꯋꯥꯅꯤꯗ ꯑꯩ ꯊꯥꯖꯗꯦꯕ ꯑꯩꯗꯤ ꯇꯨꯔꯦꯟꯗꯨꯒꯤ ꯃꯔꯝꯗꯒ ꯑꯏꯕꯤꯅ ꯑꯗꯨꯝ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯔꯤꯕꯣꯏ ꯅꯤꯡꯉꯦꯕ ꯑꯗꯨꯒ ꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯍꯧꯖꯤꯛ ꯇꯥꯕꯤꯔꯒ ꯃꯤꯌꯥꯝꯅ ꯑꯗꯨꯒꯤ ꯔꯁꯇꯣ ꯑꯗꯨꯝ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯀꯩꯅꯣꯗ ꯋꯥꯔꯤ ꯃꯆꯥ ꯌꯥꯎꯔꯤ ꯑꯩ ꯃꯁꯤ ꯄꯥꯖꯔꯛꯀꯦ ꯃꯥꯛꯂꯪ ꯇꯨꯔꯦꯟꯒꯤ ꯏꯊꯛ ꯏꯔꯩꯁꯦ ꯑꯩ ꯂꯥꯏꯔꯤꯛꯁꯤ ꯃꯤꯌꯥꯝꯗ ꯑꯝꯇꯪ ꯎꯠꯆꯒꯦ ꯁꯤꯅꯤ ꯑꯏꯕꯤꯁꯤꯅ ꯃꯨꯇꯨꯝ ꯕꯦꯝꯃ ꯔꯃꯅꯤꯁꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯄꯨꯔꯀꯥꯟꯗ ꯃꯃꯥꯡꯗ ꯐꯅꯌꯥꯝ ꯄꯨꯔꯝꯃꯤ ꯑꯗꯨꯕꯨ ꯀꯩꯅꯣ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯕꯅꯤ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗꯁꯨ ꯃꯥ ꯌꯥꯝ ꯐꯖꯅꯗꯤ ꯏꯔꯛꯈꯤꯒꯅꯤ ꯑꯗꯨꯒ ꯏꯁꯨ ꯏꯔꯤ ꯃꯃꯥꯡꯗꯁꯨ ꯐꯅꯌꯥꯝ ꯏꯈ꯭ꯔꯦ ꯏꯃꯥ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯃꯥ ꯂꯧꯕꯤꯔꯧꯕ ꯌꯥꯎꯖꯔꯛꯄꯁꯤꯗ ꯂꯥꯏꯔꯤꯛꯇꯣ ꯑꯩ ꯑꯝꯇꯪ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯑꯝꯇ ꯂꯧꯖꯍꯧꯒꯦ ꯁꯤꯅꯤ ꯃꯥꯛꯂꯪ ꯇꯨꯔꯦꯜꯒꯤ ꯏꯊꯛ ꯏꯔꯩ खितंग थांगꯠꯄꯤꯔꯣ ꯑꯝꯇꯪ ꯌꯥꯔꯦ ꯑꯩꯅ ꯇ꯭ꯋꯤꯇꯔꯗ ꯑꯝꯇꯪ ꯇ꯭ꯋꯤꯠ ꯁꯣꯝꯗꯅ ꯏꯕꯦꯝꯃꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯃꯇꯦꯛ ꯈꯤꯇꯪ ꯂꯩꯔꯤ ꯁꯤꯗ ꯐꯣꯇꯣꯗꯨꯗꯤ ꯑꯩꯅ ꯑꯍꯥꯟꯕꯗ ꯑꯗꯨꯝ ꯊꯥꯖꯈ꯭ꯔꯕꯅꯤ나 ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯛꯁꯤ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤ ꯌꯥꯝ ꯐꯖꯕ ꯃꯤꯡꯊꯣꯟꯁꯤꯗ ꯑꯩ ꯄꯥꯕꯗꯤ ꯌꯥꯝ ꯃꯨꯟꯅꯗꯤ ꯄꯥꯗ꯭ꯔꯤ ꯑꯩꯒꯤꯗꯤ ꯃꯥꯛꯂꯪ ꯇꯨꯔꯦꯟꯒꯤ ꯏꯊꯛ ꯏꯔꯩꯁꯤ ꯈꯛꯇꯪ ꯗꯥꯏꯖꯦꯁ ꯇꯧꯖꯔꯦ ꯑꯗꯨꯕꯨ ꯄꯥꯕꯗ ꯌꯥꯝ ꯐꯖꯕ ꯏꯒꯤ ꯃꯔꯤ ꯑꯗꯒꯤ ꯏꯅꯦꯕꯦꯝꯃ ꯑꯗꯒꯤ ꯂꯩꯃꯟ ꯆꯜꯂꯕꯤ ꯁꯝꯖꯤꯔꯩ ꯃꯍꯤꯡ ꯀꯥꯔꯕꯤ ꯊꯥꯖ ꯃꯥꯛꯂꯪ ꯇꯨꯔꯦꯜꯒꯤ ꯏꯊꯛ ꯏꯔꯩ ꯑꯩ ꯍꯧꯖꯤꯛ ꯄꯥꯖꯒꯗꯣꯔꯤꯁꯦ ꯅꯥꯎꯊꯦꯝꯈꯣꯜ ꯀꯞꯆꯒꯦ ꯅꯊꯥꯅꯨꯡꯗ ꯅꯤꯡꯇꯝꯕꯒꯤ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯁꯤꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯣꯔꯤꯕꯅꯤ ꯅꯤꯡꯇꯝꯕꯒꯤ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯇꯥꯃꯣ ꯌꯥꯏ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯥꯊꯩꯈ꯭ꯔꯕ ꯏꯆꯦꯜ ꯋꯥꯔꯧ ꯍꯧꯔꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜꯅ ꯑꯔꯣꯏꯕ ꯈꯣꯡꯆꯠ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯔꯤ ꯃꯆꯥ 12 ꯈꯛꯅ ꯁꯥꯕ ꯁꯤ ꯃꯆꯪ ꯑꯣꯏꯕ ꯋꯥꯔꯤ ꯉꯥꯛꯇ ꯑꯣꯏꯅ ꯏꯕꯦꯝꯃꯒꯤ ꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯝꯅꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯏꯕꯤꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ ꯂꯥꯏꯔꯤꯛꯅꯤ ꯑꯩ ꯍꯧꯖꯤꯛ ꯃꯥꯛꯂꯪ ꯇꯨꯔꯦꯟꯒꯤ ꯏꯊꯛ ꯏꯔꯩꯁꯤ ꯄꯥꯖꯗ꯭ꯔꯤꯉꯩꯗ ꯑꯏꯕꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯒꯦ ꯏꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯛꯄꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯨꯇꯨꯝ ꯔꯃꯅꯤ ꯗꯦꯕꯤ ꯏꯪ ꯁꯣꯛ 1964ꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 14ꯗ ꯈꯨꯔꯥꯏ ꯆꯤꯡꯒꯥꯡꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯨꯇꯨꯝ ꯃꯦꯘꯣ ꯁꯤꯡꯍ ꯑꯃꯗꯤ ꯃꯨꯇꯨꯝ ꯑꯣꯡꯕꯤ ꯗꯁꯨꯃꯇꯤ ꯗꯦꯕꯤ ꯑꯅꯤꯒꯤ ꯃꯃꯣꯝ ꯑꯣꯏꯅ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯈꯤ ꯃꯆꯤꯟ ꯃꯅꯥꯎ 5 ꯅꯨꯄꯥ 2 ꯑꯃꯁꯨꯡ ꯅꯨꯄꯤ 3 ꯄꯣꯛꯄꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯏꯇꯣꯟ ꯇꯣꯟꯕꯤꯅꯤ ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯕ ꯄꯥꯕ ꯌꯥꯝꯅ ꯄꯥꯝꯖꯔꯛꯈꯤ ꯃꯍꯥꯛꯀꯤ ꯐꯣꯡꯈ꯭ꯔꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯒꯨꯂꯥꯞ ꯑꯩꯒꯤ ꯁꯩꯔꯦꯡ 1839ꯗ ꯐꯣꯡꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯂꯩꯆꯤꯜꯒꯤ ꯏꯟꯅꯐꯤ ꯍꯥꯏꯕꯁꯤꯅ 2013 ꯁꯩꯔꯦꯡ ꯃꯍꯩ ꯃꯁꯤꯡꯒꯤ ꯊꯥꯛ ꯃꯁꯤꯗ ꯑꯅꯤꯈꯛꯇꯪ ꯐꯣꯡꯉꯤꯉꯩꯗ ꯍꯥꯏꯕꯅꯤ ꯂꯥꯏꯔꯤꯛꯇꯤ 8 ꯏꯪꯂꯤꯁꯀꯤ ꯑꯃꯒ ꯊꯥꯔꯒ 8 ꯐꯣꯡꯈ꯭ꯔꯕꯤꯅꯤ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯃꯃꯥꯡꯒꯤ ꯁꯣꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯖꯈ꯭ꯔꯦ ꯃꯍꯩ ꯃꯁꯤꯡꯒꯤ ꯊꯥꯛ MA LLBꯅꯤ ꯃꯇꯝ ꯈꯔ ꯄ꯭ꯔꯥꯏꯚꯦꯠ ꯀꯣꯂꯦꯖꯇ ꯑꯣꯖꯥ ꯑꯣꯏꯔꯝꯈꯤ ꯃꯇꯝ ꯑꯃꯗ ꯎꯀꯤꯜꯒꯤ ꯁꯤꯟꯐꯝꯁꯨ ꯄꯥꯏꯔꯝꯈꯤ ꯀꯩꯁꯥꯝꯄꯥꯠ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯊꯣꯛꯆꯣꯝ ꯍꯣꯅꯤ ꯁꯤꯡꯍꯒ ꯏꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯈꯤ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯥ 2 ꯐꯪꯖꯈꯤ ꯃꯈꯣꯏ ꯑꯅꯤꯗꯨꯗꯤ ꯍꯤꯌꯥꯏꯔꯦꯟ ꯊꯣꯛꯆꯣꯝ ꯑꯃꯁꯨꯡ ꯌꯣꯏꯃꯔꯦꯟ ꯊꯣꯛꯆꯣꯝ ꯐꯪꯖꯈꯤ ꯅꯨꯄꯤꯁꯤꯡꯇꯒꯤ ꯑꯣꯏꯔꯤꯕ ꯂꯣꯏꯅꯁꯤꯂꯣꯟꯒꯤ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯂꯩꯀꯣꯜꯒꯤ ꯄꯦꯇ꯭ꯔꯣꯜ ꯃꯦꯝꯕꯔꯁꯨ ꯑꯣꯏꯔꯤ ꯃꯅꯤꯄꯨꯔꯤ ꯂꯣꯏꯅꯁꯤꯂꯣꯟꯕꯨ ꯍꯦꯟꯅ ꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯄ ꯑꯩꯗꯤ ꯂꯤꯇꯔꯦꯆꯔꯁꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝꯅꯤ
ꯃꯅꯤꯄꯨꯔꯤ ꯀꯂꯥ ꯑꯃꯁꯨꯡ ꯁꯪꯁꯀ꯭ꯔꯤꯇꯤꯕꯨ ꯌꯣꯛꯈꯠꯄ ꯄꯥꯝꯖꯕ ꯑꯣꯏꯕꯅ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯏꯟꯇꯔ ꯀꯣꯂꯦꯖ ꯗ꯭ꯔꯃꯥ ꯀꯝꯄꯤꯇꯤꯁꯟꯗ ꯁꯔꯨꯛ ꯌꯥꯔꯨꯕꯗ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁꯀꯤ ꯃꯅꯥꯁꯨ ꯐꯪꯂꯛꯈꯤ꯫ ꯏꯕꯒꯤ ꯂꯝꯗ ꯃꯔꯨꯑꯣꯏꯅ ꯁꯩꯔꯦꯡꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯄ ꯄꯥꯝꯖꯈꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯆꯤꯟꯕ ꯊꯧꯒꯥꯏ ꯃꯔꯛꯇ ꯋꯥꯈꯜꯒꯤ ꯄꯣꯊꯥꯐꯝ ꯍꯥꯏꯕꯗꯨ ꯁꯩꯔꯦꯡ ꯏꯕ ꯑꯃꯁꯨꯡ ꯄꯥꯕꯅ ꯑꯣꯏꯔꯤ꯫ ꯁꯩꯔꯦꯡ ꯏꯕ ꯈꯛꯇ ꯅꯠꯇꯅ ꯋꯥꯔꯤ ꯃꯆꯥꯁꯨ ꯏꯔꯤ ꯂꯦꯞꯇꯅ꯫ ꯋꯥꯔꯤ ꯃꯆꯥꯅꯤ ꯑꯩꯅ ꯂꯥꯟꯊꯣꯛꯆꯗꯣꯔꯤꯁꯦ ꯉꯁꯤ ꯐꯥꯎꯕꯗ꯫ ꯁꯤꯟꯐꯝꯅ ꯉꯁꯥꯏ ꯑꯩꯅ ꯄꯟꯖꯈ꯭ꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯄꯨꯔꯝꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯦ꯫ ꯑꯁꯨꯝꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯌꯥꯝ ꯐꯖꯅ ꯑꯏꯕꯤꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯈꯔꯗꯪ ꯁꯤꯃ ꯑꯩ ꯄꯥꯖꯔꯛꯀꯦ꯫ ꯆꯠꯂꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯂꯨꯔꯒꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯋꯥꯔꯤ ꯃꯆꯥ ꯃꯆꯥ ꯀꯌꯥꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕꯒꯨꯝꯕꯅꯤ꯫ ꯑꯩ ꯈꯛꯇꯒꯤ ꯋꯥꯐꯝ ꯅꯠꯇꯦ, ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤꯅꯤ꯫ ꯈꯪꯅ ꯑꯃꯗꯤ ꯈꯪꯗꯅ ꯋꯥꯔꯤ ꯃꯆꯥꯁꯤꯡꯒꯤ ꯁꯛꯇꯝ ꯁꯃꯥꯖꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯃꯔꯛꯇ ꯃꯃꯤ ꯁꯦꯡꯐꯥꯠꯇꯅ ꯃꯥꯡꯈꯤꯕ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃꯁꯨꯅꯤ꯫ ꯃꯤꯠꯃꯥꯡꯗ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯃꯤꯠꯃꯥꯡꯗ ꯂꯦꯡꯗꯅ ꯅꯤꯡꯁꯤꯡꯂꯤꯕ ꯀꯌꯥꯗꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯨꯕ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯐꯝ ꯑꯃꯇꯪ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯁꯪꯁꯥꯔꯗ ꯊꯝꯖꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯒꯦ ꯈꯟꯖꯕꯅꯤ꯫ ꯋꯥꯔꯤ ꯃꯆꯥꯒꯤ ꯈꯣꯡꯆꯠꯇ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯂꯣꯏꯅꯅ ꯄꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯊꯃꯣꯏ ꯍꯧꯖꯤꯛ ꯈꯖꯤꯛ ꯍꯨꯕ ꯉꯝꯈꯤꯕ ꯊꯣꯛꯂꯕꯗꯤ ꯄꯥꯝꯖꯔꯨꯕ ꯊꯃꯣꯏ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯒꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯍꯩ ꯈꯔꯗꯪ ꯐꯣꯡꯗꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯈꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯅꯍꯥꯛꯄꯝ ꯑꯔꯨꯅꯥꯅ ꯃꯁꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯃꯃꯨꯠ ꯇꯥꯅ ꯌꯦꯡꯕꯤꯗꯨꯅ ꯑꯃꯗꯤ ꯅꯩꯅꯕꯤꯗꯨꯅ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯒꯤꯗꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯣꯖꯥꯅ ꯑꯁꯣꯏ ꯑꯉꯥꯝ ꯀꯌꯥ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯁꯔꯨꯛ ꯀꯌꯥꯗ ꯂꯝꯕꯤ ꯁꯤꯡꯕꯤꯈꯤꯕꯇ ꯅꯠꯇꯅ ꯋꯥꯔꯤ ꯃꯆꯥ ꯏꯖꯔꯤꯕꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯕꯒꯤꯗꯃꯛꯇꯁꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯕꯦꯃ ꯑꯔꯨꯅꯥ꯫ ꯋꯥꯔꯤ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯃꯨꯠ ꯇꯥꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯆꯤꯜꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯕꯅꯥꯅꯆꯤꯡꯕ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ಶ್ರೀ ꯁꯥꯃꯨꯔꯥꯏ ꯂꯥꯠꯄꯝ ꯄ꯭ꯔꯍ꯭ꯂꯥꯗ ꯁꯔꯃ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯅꯤꯄꯨꯔ ꯂꯤꯇꯔꯦꯔꯤ ꯁꯣꯁꯥꯏꯇꯤ ꯏꯝꯐꯥꯜꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯇꯣꯡꯕ꯭ꯔꯝ ꯑꯃꯔꯖꯤꯠ ꯑꯃꯁꯨꯡ ꯏꯄ꯭ꯋꯥ ꯂꯥꯏꯁ꯭ꯔꯝ ꯁꯨꯔꯆꯟꯗ꯭ꯔꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯩꯇꯩ ꯃꯌꯦꯛꯇ ꯅꯝꯊꯣꯛꯄꯤꯔꯒ ꯃꯥꯏꯕꯝ ꯁꯨꯔꯗꯥꯁꯄꯨꯁꯨ ꯅꯝꯊꯣꯛꯄꯤꯔꯤꯕ ꯃꯥꯏꯕꯝ ꯁꯨꯔꯗꯥꯁꯄꯨꯁꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯅꯝꯕꯤꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄꯗ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯂꯝꯌꯥꯟꯕ ꯄ꯭ꯔꯤꯟꯇꯔꯁ ꯄ꯭ꯔꯦꯁ ꯑꯃꯗꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯁꯤ ꯅꯦꯇ꯭ꯔꯖꯤꯠ ꯁꯤꯡꯉꯕꯨꯛ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯔꯣꯏꯕꯗ ꯊꯝꯖꯅꯤꯡꯕꯗꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯊꯣꯛꯆꯣꯝ ꯍꯣꯅꯤꯁꯤꯡ ꯂꯣꯏꯅꯅ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯍꯤꯌꯥꯏꯔꯦꯟ ꯊꯣꯛꯆꯣꯝ ꯑꯃꯗꯤ ꯌꯣꯏꯃꯔꯦꯟ ꯊꯣꯛꯆꯣꯝ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯃꯇꯦꯡꯅ ꯊꯃꯣꯏꯅ ꯄꯥꯝꯖꯔꯨꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯄ ꯉꯝꯖꯔꯤꯕꯅꯤ꯫ ꯑꯏꯕꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯝ ꯁꯍꯖꯣꯛ ꯄꯤꯕꯤꯕꯗꯣ ꯑꯗꯨꯒꯤ ꯇꯧꯕꯤꯃꯜꯗꯣ ꯑꯏꯕꯤꯅ ꯈ꯭ꯋꯥꯏꯒꯤ ꯂꯥꯁ ꯁꯦꯟꯇꯦꯟꯁꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯔꯤ꯫ ꯑꯗꯨꯒ ꯌꯥꯝ ꯐꯖꯕ ꯃꯇꯦꯛ ꯌꯥꯝ ꯄꯤꯛꯅ ꯑꯃꯈꯛꯀ ꯑꯩꯅꯁꯨ ꯌꯥꯝꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯔꯛꯄꯁꯤꯒꯁꯨ ꯌꯥꯝ ꯃꯥꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯅꯍꯥꯛꯄꯝ ꯑꯔꯨꯅꯥꯅ ꯋꯥꯍꯩ ꯄꯔꯦꯡ 10ꯃꯨꯛꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯤꯡꯊꯣꯜ ꯑꯣꯏꯔꯤꯕ ꯃꯥꯛꯂꯪ ꯇꯨꯔꯦꯜꯒꯤ ꯏꯊꯛ ꯏꯔꯩ ꯍꯥꯏꯕꯁꯦ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯔꯤꯅꯤ꯫ ꯃꯥꯛꯂꯪ ꯇꯨꯔꯦꯜꯒꯤ ꯃꯁꯥꯖꯠꯀ ꯃꯥꯏ ꯁꯥꯖꯠꯇꯣ ꯏꯕꯦꯅꯤꯒꯤ ꯊꯃꯣꯏꯒꯤ ꯁꯥꯖꯠꯀ ꯆꯥꯡꯗꯝꯅꯗꯨꯅ ꯑꯏꯕꯤꯅ ꯄꯨꯊꯣꯔꯛꯏ꯫ ꯅꯣꯡꯖꯨ ꯄꯟꯊꯥꯗ ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠꯇ ꯏꯉꯦꯜ ꯊꯥꯅ ꯂꯥꯛꯄꯗ ꯏꯆꯦꯜ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯃꯥꯛꯂꯪ ꯇꯨꯔꯦꯜꯅ ꯏꯊꯛ ꯏꯄꯣꯝ ꯃꯔꯛꯇ ꯏꯕꯦꯅꯤꯒꯤ ꯊꯃꯣꯏꯕꯨ ꯏꯕꯣꯌꯥꯏꯃꯒ ꯂꯣꯏꯅꯅ ꯁꯥꯐꯨ ꯀꯟꯅ ꯆꯦꯟꯊꯃꯤꯟꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯝꯊꯥꯗ ꯃꯍꯧꯁꯥꯒꯤ ꯂꯥꯏꯖ ꯏꯅꯣꯠ ꯐꯪꯂꯛꯇ꯭ꯔꯕꯗ ꯁꯥꯐꯨ ꯀꯜꯂꯝꯕ ꯇꯨꯔꯦꯜꯅ ꯈꯪꯄꯤꯛ ꯄꯤꯛꯁꯜꯂꯛꯄ ꯃꯍꯧꯁꯥꯅꯤ꯫ ꯑꯏꯕꯤꯅ ꯃꯇꯝ ꯀꯨꯏꯅ ꯊꯤꯡꯗꯨꯅ ꯊꯝꯂꯨꯔꯕ
creativity isena creativity ki isena irong phang na centrally manipuri khorirol da ibigi khonjel mayek senglakhi gani khojai gi mapau ngai ki se man irak pa khuding da yamna improvement se hen more and more improvement se phanga khini na ai samang na su simak ai gi thajaba gi manung da lejei hujik ai bina ibiram liba yamna aina mayam dagi mayam gi wari masa tarang de gi manung dagi aina han ba khanga chabo aina sima khak paraga loijaga da banate aduga te te sisu keno ai adum lan thuksarakani maklang turel gi ithak ire ingel gi akan manong na mabuk pik thalaladuna maklang turel na sel kan na phau na phai na inkhalakli ba angaw walam helaban pa masagumna makol hona laura duna sentharakli turel gi toran da pak na sandok thi ba sanjabungni nong chuman khibana maram oiduna chiklaba nungdangchi numidangchi da toran da pak na sandok thi ba sanjabung na matomta ngai hora duna sanjabung duna san mayam ka khrabani sanjabung dun bunima ai bina harise ningdol pom na punamak chat khredo haina mathanta makong sit ting thok tuna pothari kanna churamba nong thili maning khomjin duna ta bade adumak leptri akan banong lakta mahum da paisan khibang am houdra ba pombi sekla singna nong na patharak labada masa gi mahum thi duna changna ba honari ngachai makai ikai na nong kanna chuman badagi thoklak pa yada duna numit mamsilak laba phawada iboy amado ibeni koigi yungi thongal machi da phamduna lerambani nong na khajik taptharak paduda chotcharaba su adu mangai re haiduna iboy ama nong maraktu da thoklakle ibeni na chatke haibaga amatta ibeni da chatke haibaga amatta hairamdre hairam sira khali taning lamgadaba mandreda khanduna hairamdaba na adumak thoklakle hairamdana thoklakle hairamge na khanbado hojiksu nong maku adum taba leptri boyai ma ngai rangbom mamang lekai gi thong macha du lang thoklaga mayai lekai taba lambi duda sum leptana lakle amamba marak duda sorok tagi yengbada maklang turen gi sel na ithak khona seli bado ubamak phangdrabasu tari bai sel gi iraw khol duna kayam ithak ipong kan bage haibado adumak phongdokli kaya chawphataba turel oijarabasu maklang turel na makum matha oiraklabada ithak irai kanna chenbagi wari kaya ahlaman singna lirambado hojiksu phongdri kuiraba matam kharagi mamangda maklang turel yamna piklami hai atopa turel singa kuiraga piksillaklabasu senglaba kawrugi singsang napomdagi ihoraklaga khaidoraklaba masa amana phayeng phawdoktuna kawrugi singsang napomdagi ihoraklaga phayeng phawdoktuna lakliba turel ase kuiraga hena dum pakthok chawthoklaktuna masagi magunbu sakna sona hongnaba kanna honari phanayamna thengjin khare nungdang pung 10 muk taramlagani nong kanna suman khibaduna kana sumapalipa thoktuna satnaba kaya ude marakta chaka panba gari ama ani chattaba yade haiba matagum chatpadi leptri sorokki machi da leiriba kutpa singduna ising khara tungduna leibado gari singna marakta thoropaduda iboyai magi mantharaba khongrau furising chatkriba machit lakliba gari singna chaisilamba leikhom leinang yauraba isingna phana yamna dum chole kari bu hairuni atheng manungdang sida ising chole haibada kanana sutabiraroi tabigani kanana sutabi kanana butabigani ising ingle iboya mado phanayamna sangna laklamle sanjabunggi lampak yausillagle sanjabung yauraklabadi iboya magi yumdi yaurabagumbani konthong manga gumbada mangairi iboya magi yum yongnanaba prap khongthang kanna kanchale ingbasu helai ningthamda dinate adubu nongdu kanna suman khibana ingen gi thachiramdai gi thoidokna ayingba nungsina maklang turengi khongnungdagi hungbatlakli chatna ibeni gi lehobo mong mato wangang sangang sing iboyai magi makok manungda amuk mathi phonglari phana kuire
iboy ai maga ibeni ga maram icha cha dana sauna badagi ibeni na mapam da chatkiba masa kuina nungsina tuna chenduna luhonglapani luhonglaba matungda chahi ama khara helakpa matamdudagi ibeni lamchat sajata hongba ama laki iben minnina ibenina pangsau da sauningkiba do karigino iboy ai masu office ki thabak ama tauri ibeni su adumak thabak tauri iboy ai makhoigi imung du su thojongna awa ba imung sunnate karigino ibenina honglaliba mong sibu ahanbadadi ibeni ki mama mapana mabungna ibeni bu nupa mayumda hannanaba phana kanna hairambani hojikti adu phawba haikidre iboy ai ma lakpa matamda phida thaduna cha amata oina oirabasu thaknaba hairami ibeni ki mama phawbana iboy ai ma changlakpado hui hodonga chap manana khankhre hojikti ikairabasu ikaina aroiba oina nungdang wairam oirabasu suti oibanini amuktangdi hairuge haiduna ibeni khoida changlubani iboy ai ma ubaduda ibeni ki mamana khara kalappa wahina hairi nupa macha laklibara nong maraksida nungdang wairamsu oire ayukta karida lakpa yadabaro nahako ima ngalingeda thaba amatang chatholure thenglabasу thengna suti oibasida phagadra khanduna lakjabani iboy ai mana tapna khumi matangwa phatabasida numita singkrabadi mapal phawa thoktabana pharabani phamu ai ibeni kokthokluge phana kuire ibeni mamana ibeni kouba chatkiba karino tawribadu sukhangde sukthok hek tholakre phana kuiraba matungda cha gilas ama pairaduna mangolda thariba sofa da phamliba iboy ai mada piraduna hairei taboyai cha thause aina yumda lakanu baba khoi dada khoi gi mamangda ikai haidro phone hana tawrakpa yadro nahakti phone su paikhalaktabaduda yumda hekta chatuna wari sanabana phare khanduna laklabani ngasidi ai lakningai sida yumda chatlasi nahakna maram icha hekchadana yumdagi sauduna thokibani yengu pura tha manga phajilakle iboy ai mana hai taboyai hojing matam chati ingen tha si tharakli tawhaide mathang tha su thawan thani langbanna pangkhalakpada laklage nangna loba laklabasu ai adum laklage ibeni na sok launa kuma yumda hanjin babu karigi ingen no karigi thawan no chalache ngasi hekta chakrasi iboy ai mana chatnanaba taksil wayam nangangna kumsi taboya ngasi di ai chatloi hairedana langban thada lake hairmaktada sado thaklo inkranie chaurano ngasi gidi hallo ai thabak yamna lei haiba hojik mungkhai muk leiraga ai thabak chakadori bane gari laklani nahak hallo ai su thengkrani amukta loisalukige taboya phamuko phana kuire iba ibeni imung changkiba nongsu yamna kanna churi iboy ai mado cha du thakpa loire chatsi kadai leithasi kadai satin chu yawba nate khanjana ringaida jipsi ama thojilei mangol kakhatna jipsi da thorakliba duna lawraga imungda sangsingi jebenia loidribara thengle mi loina lakna hore isai ka houdore tamona lorsu haiduna laklibane iboy ai ma tawphom khanglakte wakhal wai khangchin chilami nongsu khara patharakle tawriba mawong matawdu iboy ai mana ikai boy kari boy kanada su kari su hairamdana ibeni khoigi yumdagi thorakle wakhalna mangduna lakiba yum yokiba khangaude thong thilubada mamana manungdagi hanglai kanano yai mara angmani aini iboy ai mana khumi nangdi asuk thenglabawa nonglaksida kadaida chaluriba thong hangdokna leibak leina macha da hangi swaida sum chalubani nong kanna churakpaduda halakpa yadaduna ngahakpanduna leirure iboy ai mana mong hadana pakhumpi yaima nang na haidrabasu imana khangini ibeni koida chaluba orini chaluranu kaidawni nahakna kayara khanna mabu koba chalabano aikhoina mabu kaya luna tawkiba laningba matamda lagasanu nahaku sitkraroi nahak aroibada waraurakani phare toklasi chatlo changlo inglani ising asaba lehobani namina mai ta thokluro chak thongdok piramage mamana iboy ai magi chak
ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯅ ꯉꯥꯡꯂꯛꯏ ꯏꯃꯥ ꯆꯥꯛ ꯌꯥꯝꯅ ꯊꯤꯔꯝꯒꯅꯨ ꯏꯪꯕꯁꯤꯗ ꯌꯥꯝꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯣꯏ ꯃꯃꯥꯅ ꯁꯥꯍꯜꯂꯝꯕ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯁꯦꯡꯅ ꯇꯥꯊꯣꯛꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯏꯕꯣꯌꯥꯏꯃ ꯆꯥꯛ ꯆꯥꯕ ꯐꯝꯂꯗꯨ ꯐꯥꯎꯕ ꯃꯁꯥꯗꯨ ꯏꯇꯥꯎ ꯍꯦꯛ ꯇꯥꯎꯔꯝꯃꯤ ꯆꯥꯛ ꯆꯥꯔꯤꯕꯗꯣ ꯀꯔꯤ ꯆꯥꯔꯤꯕꯅꯣ ꯈꯪꯗꯕꯒꯨꯝꯃꯤ ꯚꯥꯞ ꯏꯇꯥ ꯇꯥꯍꯧꯗꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯉꯁꯥꯏ ꯃꯈꯩ ꯃꯆꯥꯒꯤ ꯃꯑꯣꯡ ꯃꯨꯟꯅ ꯌꯦꯡꯂꯕꯤ ꯃꯃꯥ ꯂꯩꯄꯥꯛ ꯂꯩꯅ ꯇꯞꯅ ꯍꯥꯏ ꯅꯍꯥꯛꯄꯨ ꯆꯥꯛ ꯈꯖꯤꯛꯇ ꯍꯥꯞꯀꯦꯗꯅ ꯑꯣꯑꯦ ꯏꯃꯥ ꯅꯈꯨꯠ ꯅꯁꯥ ꯍꯥꯝꯗꯣꯛꯂꯣ ꯄꯣꯊꯥꯔꯨꯔꯣ ꯏꯃꯥ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯔꯦ ꯏꯃꯥ ꯇꯨꯝꯃꯨꯔꯣ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯕꯕꯥꯗꯤ ꯇꯨꯝꯈ꯭ꯔꯕꯔꯥ ꯉꯁꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯅꯍꯥꯛꯀ ꯆꯥꯛ ꯆꯥꯃꯤꯟꯅꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯕꯅꯤ ꯅꯍꯥꯛꯅꯗꯤ ꯊꯦꯡꯕꯗꯨꯗ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯆꯥꯛ ꯆꯥꯔꯒ ꯅꯄꯥꯗꯤ ꯄꯣꯊꯥꯈ꯭ꯔꯦ ꯃꯃꯥꯅ ꯍꯥꯏ ꯃꯃꯥꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯏꯕꯣꯌꯥꯏꯃꯁꯨ ꯀꯣꯜ ꯂꯤꯛ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯜꯂꯝꯂꯒ ꯐꯃꯨꯡꯗ ꯇꯨꯝꯅꯕ ꯆꯪꯂꯦ ꯇꯨꯝꯊꯕ ꯍꯦꯛ ꯌꯥꯗꯦ ꯃꯑꯣꯜ ꯈꯜꯂꯛꯏ ꯏꯕꯦꯟꯅꯤ ꯃꯈꯣꯏ ꯑꯅꯤ ꯀꯌꯥꯗ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯛꯈꯤꯕ ꯃꯃꯥꯡ ꯂꯩꯀꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯅꯤ ꯁꯤꯗ ꯂꯩꯕ ꯅꯍꯥ ꯑꯍꯜ ꯈꯥꯛꯇꯅ ꯃꯕꯥꯅꯤꯕꯨ ꯈꯪꯗꯕ ꯂꯩꯇꯦ ꯏꯕꯣꯌꯥꯏꯃ ꯃꯃꯥ ꯃꯄꯥꯅ ꯃꯊꯟꯇ ꯄꯣꯛꯆꯩ ꯃꯔꯝ ꯃꯣꯛꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯅ ꯍꯧꯔꯛꯏ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯐꯪꯖꯗꯨꯅ ꯊꯕꯛ ꯇꯧꯈꯤꯕ ꯀꯨꯏꯔꯦ ꯃꯄꯥꯗꯤ ꯂꯧꯃꯤꯅꯤ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯡꯅ ꯂꯩꯖꯩ ꯑꯋꯥꯠ ꯑꯄꯥ ꯂꯩꯖꯗꯦ ꯂꯩꯀꯥꯏꯅ ꯀꯜꯂꯛꯅꯩ ꯏꯕꯦꯟꯅꯤ ꯈꯣꯏꯒꯤꯁꯨ ꯑꯗꯨꯃꯉꯥꯏ ꯃꯌꯥꯏ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯏꯃꯨꯡꯅꯤ ꯃꯆꯤꯟ ꯃꯅꯥꯎ 5ꯅꯤ ꯅꯨꯄꯥ 2 ꯅꯨꯄꯤ 3ꯅꯤ ꯏꯕꯦꯟꯅꯤꯅ ꯌꯥꯏꯃꯅꯤ ꯏꯕꯦꯟꯅꯤꯒꯤ ꯃꯄꯥ ꯂꯧꯔꯨꯡ ꯁꯪꯗ ꯑꯃꯤꯟ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯄꯦꯟꯁꯤꯟꯁꯨ ꯐꯪꯂꯦ ꯈꯔ ꯀꯤꯠ ꯊꯣꯏꯆꯠꯅ ꯂꯩꯖꯕ ꯏꯃꯨꯡꯅꯤ ꯂꯩꯀꯥꯏꯅ ꯊꯣꯏꯅ ꯕꯦꯚꯥꯔ ꯇꯧꯕꯁꯨ ꯎꯗꯦ ꯏꯕꯦꯟꯅꯤꯒꯤ ꯏꯕꯣꯌꯥꯏꯃꯒ ꯏꯕꯦꯟꯅꯤꯒ ꯀꯣꯂꯦꯖ ꯑꯃꯠꯇꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯏ ꯀ꯭ꯂꯥꯁꯁꯨ ꯆꯞ ꯃꯥꯟꯅꯩ ꯂꯩꯀꯥꯏ ꯑꯅꯤꯃꯛꯅ ꯃꯕꯥꯅꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯈꯪꯗꯕ ꯂꯩꯇꯦ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯒ ꯆꯦꯟꯈꯤ ꯆꯥꯎꯅꯁꯨ ꯂꯨꯍꯣꯡꯈꯤ ꯑꯌꯨꯛ ꯈꯨꯗꯤꯡ ꯉꯟꯅ ꯍꯧꯗꯨꯅ ꯃꯥꯛꯂꯪ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯄꯨꯟꯅ ꯋꯥꯀꯤꯡ ꯆꯠꯃꯤꯟꯅꯔꯝꯃꯤ ꯊꯕꯛ ꯆꯠꯄꯁꯨ ꯄꯨꯟꯅ ꯆꯠꯂꯤ ꯍꯜꯂꯛꯄꯁꯨ ꯄꯨꯟꯅ ꯑꯗꯨꯝ ꯍꯜꯂꯛꯃꯤꯟꯅꯩ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯑꯣꯐꯤꯁꯀꯤ ꯇ꯭ꯔꯦꯅꯤꯡ ꯑꯃꯒꯤ ꯅꯨꯃꯤꯠ 8ꯅꯤꯒꯤꯇꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯈꯤ ꯆꯠꯂꯝꯗꯥꯏꯗ ꯏꯕꯦꯟꯅꯤꯅ ꯏꯕꯣꯌꯥꯏꯃꯗ ꯍꯪꯖꯩ ꯇꯥꯕꯣꯌꯥꯏ ꯑꯩꯕꯨ ꯑꯣꯐꯤꯁꯀꯤ ꯇ꯭ꯔꯦꯅꯤꯡꯁꯨ ꯆꯠꯀꯅꯨꯔꯥ ꯅꯍꯥꯛꯅ ꯌꯥꯔꯒꯗꯤ ꯆꯠꯀꯦ ꯌꯥꯗ꯭ꯔꯒꯗꯤ ꯆꯠꯂꯔꯣꯏ ꯃꯤ ꯈꯔ ꯆꯠꯀꯗꯕꯅꯤ ꯅꯨꯄꯤ 4 ꯅꯨꯄꯥ 3 ꯈꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯖꯣꯏꯟꯠ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯄꯨꯒꯗꯕꯅꯤ ꯆꯠꯂꯨꯆꯣ ꯀꯩꯗꯧꯒꯦ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯅꯁꯥꯒꯤ ꯅꯊꯧ ꯐꯖꯅ ꯇꯧꯖꯕ ꯑꯩꯅ ꯀꯔꯤ ꯊꯤꯡꯂꯨꯅꯤ ꯏꯕꯣꯌꯥꯏꯃꯅ ꯅꯨꯡꯁꯤꯅ ꯄꯥꯎꯈꯨꯝ ꯄꯤ ꯅꯨꯄꯤ ꯔꯥꯏꯠ ꯃꯥꯟꯅꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯏꯕꯣꯌꯥꯏꯃꯅ ꯏꯕꯦꯟꯅꯤꯕꯨ ꯇꯠꯇꯅ ꯊꯧꯅꯥ ꯍꯥꯞꯄꯤ ꯑꯗꯨꯗꯤ ꯆꯠꯂꯨꯔꯒꯦꯀꯣ ꯍꯌꯦꯡ ꯃꯤꯡ ꯄꯤꯈꯠꯈ꯭ꯔꯒꯦ ꯍꯔꯥꯎꯅ ꯈꯨꯝꯃꯤ ꯏꯕꯦꯟꯅꯤꯅ ꯏꯕꯣꯌꯥꯏꯃꯁꯨ ꯆꯥꯎꯊꯣꯛꯆꯩ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯄꯥꯟ ꯂꯝꯗ ꯃꯁꯥꯒꯤ ꯃꯊꯧꯒꯤꯗꯃꯛꯇ ꯃꯥꯏ ꯄꯥꯛꯅ ꯁꯔꯨꯛ ꯌꯥꯔꯨꯕꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯏꯕꯦꯟꯅꯤꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤ ꯃꯅꯦꯝꯃꯀꯨꯅꯁꯨ ꯂꯩꯀꯥꯏꯗ ꯋꯥꯔꯤ ꯁꯥꯖꯕꯗ ꯌꯥꯎꯖꯩ ꯏꯃꯧ ꯅꯨꯄꯤꯗꯣ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯁꯤꯟꯅꯕꯗꯒꯤ ꯆꯠꯈꯤ ꯃꯍꯩ ꯍꯩꯔꯕꯅꯤꯅ ꯅꯨꯄꯥꯒ ꯆꯞ ꯃꯥꯟꯅꯅ ꯊꯕꯛ ꯄꯨꯕ ꯉꯝꯂꯦ ꯃꯍꯩ ꯍꯩꯕ ꯍꯥꯏꯕꯁꯤꯅ ꯇꯦꯝꯂꯤꯕꯁꯦ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯅꯨꯄꯥ ꯅꯨꯄꯤ ꯔꯥꯏꯠ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯃꯍꯩꯇꯅ ꯉꯝꯃꯤ ꯋꯥ ꯍꯦꯟꯅ ꯐꯣꯡꯗꯣꯛꯂꯨꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯊꯕꯛꯅ ꯑꯗꯨꯝ ꯇꯥꯛꯏ ꯏꯕꯣꯌꯥꯏꯃꯅ ꯅꯨꯡꯁꯤꯖꯕꯒꯤ ꯃꯇꯤꯛ ꯏꯕꯦꯟꯅꯤꯕꯨ ꯃꯅꯤꯡ ꯇꯝꯍꯜꯂꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯃꯌꯥꯝ ꯇꯤꯟꯕꯗ ꯄꯨꯝꯅꯃꯛꯇ ꯏꯕꯦꯟꯅꯤꯅ ꯇꯧꯕ ꯈꯨꯗꯤꯡꯗ ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯇꯦ ꯇꯧꯕꯗꯤ ꯅꯤꯡꯇꯝꯕ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯈꯛꯇꯪꯒꯤ ꯅꯠꯇꯦ ꯅꯨꯄꯤ ꯈꯛꯇꯪꯒꯤꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯤꯡꯇꯝꯕ ꯍꯥꯏꯕꯁꯦ ꯆꯠꯅ ꯂꯣꯟꯆꯠꯇꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯃꯒꯤ ꯃꯅꯨꯡꯗꯤ ꯆꯟꯕ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒꯗꯤ ꯁꯥꯒ ꯃꯤꯒ ꯃꯔꯛꯇ ꯈꯦꯠꯅꯕ ꯂꯩꯔꯝꯒꯗꯧꯕ ꯃꯥꯟꯗꯦ ꯑꯃꯔꯣꯝꯗ ꯏꯕꯣꯌꯥꯏꯃꯒꯤ ꯃꯃꯥ ꯂꯩꯄꯥꯛ ꯂꯩ ꯊꯥꯏꯅꯒꯤ ꯈꯨꯡꯒꯪꯒꯤ ꯆꯠꯅ ꯂꯣꯟꯆꯠꯇ ꯂꯣꯏꯅꯗꯨꯅ ꯍꯤꯡꯂꯛꯂꯒꯁꯨ ꯃꯇꯝꯒꯤ ꯑꯍꯣꯡꯕ ꯁꯃꯥꯖꯒꯤ ꯆꯠꯅ ꯂꯣꯟꯆꯠꯇ ꯃꯇꯝ ꯆꯥꯅ ꯈꯨꯗꯨꯡ ꯏꯟꯕ ꯉꯝꯕꯤꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯪꯕꯤꯅꯤ ꯅꯣꯡꯃ ꯂꯩꯕꯥꯛ ꯂꯩꯅ ꯃꯃꯧ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏ ꯅꯨꯄꯤ ꯃꯆꯥ ꯊꯕꯛ ꯆꯠꯄꯗꯣ ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯈꯖꯤꯛ ꯆꯦꯛꯁꯤꯟꯅ ꯁꯦꯠꯂꯨ
สมาจะเช่พระชูยาวีพัตบนะสุกงไกนี่จามากิมนุงดาไหลไหลชูให้บะหุมพูแล้วก็ชูหุมพูมักโตแกนตาบะเจ้าขัดปวักขลงักตะขันกันนี่ให้บดีเลยเจเลมหูริบะไหลไหลชูให้ตะบันนี่พูดูชูลอยน้ำมาอปังบังอักเจ้าอวยน้ำนี่ให้บชูยาเดมีอวยบกี้ว่าขลวนเจนบะมีพังบดามาชิงยามเดคันทบังอัมดาบะมาดิคันทบังอัมบะให้บเชมีอวยบบุกังลุบอันนี้ทุกนะใครดูปะกุมบันนี้กุมลีมีให้บเชสามักลมันนี่ปุณมักทาจะบยาบังอักตันนัตเตให้สิงนะจ๊ะมันนี่วิวให้สิงดูตาใครตาอะไรอีเบนี่นะนุกตุนให้ไอ้คุยกี่มาเสพวดกันเลยไปยาดงมาเลยงางนี่บอกว่าดูนักละมาดัสัตคีบดูดัลเลยปากเลยมาฆ่าตาคิดเรचलो टें खरनी हरम लगा योंगी कुमनोम दमाई वंचिन खरे मपालदा मरी मंगारक चलुर ममतुंगदा इबेनी वंगांग संगांग साजत लिजक खजी होंगलपो उई मयाम तिनबा चनलोन चत खंगलुबगी हैसिंगबा खरदो मियांग ममांगदो उन्ननबसु होनजरे होनजे पुनमक मागी तोंगान बवाखलोनी नोंमा इबोयाइमा गा इबेनीगा रेस्टोरेंट अमदा चंगमिने कॉफी अमम थकलगा ऑमलेट अमम चारी इबोय आइमा इबोय आइमना फोका पाइदुना नायका फोका पाइदुना ओनदे फजदे मखल इबेनी ने हाय नोकलदुना इबोय आइमना कुमी एखोइगी चनबीसु नते करिगी फजदबा चाखरबा लोयरसिदी हेक लुहन बसिना ऐदी माइ नुपादुला माना याम खंबगी मोंगदा ताक्सलकपदुनी वाहाइदु ताबदा इबेनी खंसाव सावना हाइरई चाखपा तंबदा करी अकाइबा लेबगे मिमांग थोकलगा इकाइद्रो नाहाक्ति मपाल थोक्तबनिना फै ऐदी मिरक तिनबनिना इकाइने ngang ni ngangoi khangdana ibeni na mari ngang thare mai nu padu boy amana mang inga ngai mohsa udaba ibeni gi anoba saklon ama thoklak phagum tawi boy ama kari mata khumdre charu bagi paisa पिथोलगा मबानी मा गाड़ी मचादुदा अमना थौरगा अमना तोंगलगा वा मसेत अमा फाव गांगना दना युमदा यौरकले इबेनी की ऑफिस तो जॉइंट डायरेक्टर ओबेदुगी मचा अहल दुगी लुहोंबगी नि हाइदुना बाटन तौरई नुपीसु लेखिद्रा माले नुपा दुना वाना होना जय हाइदुना इबेनी ना इबोय आमदा तत्तना तमी नोमगी नुंदांग चाक तोकलबा मतुंग तुम्बा चक चंखरबा कांदुदा संगलबा कांदुदा इबेनी ना हिपना इबोय आमदा वा होदोक्सै मखोंग मरी पानबा गाड़ी अमतदी लैसिदना सन गाड़ी दी हुजिकान फंगबा यां वाइदा इबोय आमा फागी ओइना खुमलई कारण तौरकनु तंजामेन जानाइदना फागी नि हाइदुना इबेनी ना छौरक कुमी इबेनी नंगबु पैसा यावदना गाड़ी लेबे याब नते खरदि खंथौ कजौबगे लैरिबा फिबम सिदा लुपा लाख मंगा तरुक हेना पुथोकपा अराइबा थबक नते ने बेनी तुमिना लेख्रे इबोय आमा सु मखा तारुद्रे इबेनी खोगी ऑफिसर दो मचागी लुहोंबदो इबेनी इबोय आमागा लोइनाना अयुक्ता पोएंग पीबा सलुई युंगा दो यामना फजै खोलगा दो चावरिबा अंगकपनी येंबदा वाटपा मता हेक लैते नुपादुसु सही खजिक लैसिलबसु मसक्का ओंथोकना फजै इबेनी दो ममित कैथा हेक थकली इबेनी ना पोएंग पीरदुना नुपादु हाइरई लोंबदी लागला पोएंग पीबदुदा नुपादुना हाइरई लोंबदी लागला रोइद्रो नखोय मैम चंगदुना सिनबी लांबी गदरा हाइरगा चाकोबदगा दि लागतबा यारोइको इबेनीगी नुपारा इनाउसु चाकोबदु यावसिदना आइदि माइ हस्बेंडुदा अमुकसु बाटोन तौरकबदो इबेनी दि मपाल थोकलगा ममित मना ओंथोकना सिंख्रेने सिनेबा थबक खुदिंग मा फजना तौबा ngami लोन लिकासु फजना खंगमिने चागा थको यानी चा थक्सररोय अतुबा थबक अमा लाकपदगी लुहोंबा यावबा ngamlaroi हाइदुना ओ एंग ओइना थिनबा लाक्सबनी अखोय यौजरगे हाइना इबेनीना खुम कदायदा कयाम लुबा थबक नोने आइगी थबकतगी हेना लुखरबा थबक ला हाइबा नोगलदुना लक्नरई बोयाइमा ताबदा हिनदबा पोगलई अखोय यौजरगे सार हाइरमलगा थोरकले चाकौबदी लाक्तबा यारोइको नुपादुना नमफु तौबदुदा हायौवी खोय सार लाके इबेनीना नोगलदुना खुमलई गाड़ी तोंबदुदा इबोय आइमना
ibeni ga wa machet amatta ngangna de yum yorok phawbada magi tawpham thokpa thabak tawnaraga amana mabu yengna rudare lohongbagi poyeng thinba chalubadudagi iboyai magi thamoida ibeni gi lamchat sajat wangang sangang honglaliba punamak mari lainarakpagum khalai inglabi ibeni gi maithongi kachil koyak khudingda arotpa amagi mami ama itata tabadong urei boyai mana khanba makai khantharuraga masagi mathamoi buninda tawjai onthongna piklaba thamoi haibaduni aisu asuk chawkhatlaba matamsida numit mangani tarukni haukhare chakauba loina loikhare ibeni su chakaubadu chalui boyai mana thinbirui noma ayu anganba amadi amadani ibeni phisu phijam honari ngasidi mama leibak leisu masa kaya nuaite haiduna boyai magi mapa ibo chawbana puraga doctor da masa yengnaba ngantana chakre chak thengba tare haiduna ibeni bu ngai ba tawduna iboyai mana chak thongat pa hawi ibeni bu yengduna hare ibeni ai chak thongat le ko kari insang thonguge aina khangbro yemudana saurab hai ibeni na karino ne masibo isau da sauduna leriba sibo wa mai he haiba ngangba yadi karamba no pino ne masibo iboya masu makol kala na haire hoi koi di phatabine aina tawnin bata tawrabane warak pina ba leitraba aingonda waga matang ngangbirano ibani sauna ibeni na sauna nganglai he na makol kan khalai karino nangna laukhalibaduna laukhatlibadubo lekai mamang sida kai trabaro aibu nangonda kari aranba wa haikrage boyaman makhata aina ta phattabani aina ta chimthirabani kai ba khangdraba ibeni sauna lepa leitana mari pangang dangangi hey warak tabi chakro chalo mang da leinu aine maching horakani ngasi boyama songning bana khang mangamdre chatkrege yumda nungaina leijarurage na koina kari tawbiradana yumda khutta hamduna charurage ibeni sauna mamai mamit tathokkhare makhut masa hamdokhare mapi marol hongdokhare yengna yena konthong wang malanduna chatkre ai khune karino ne na masigi angaubi sibo ngai khune iboya mana ngang na adum lehore marai na hanjara kani khalambani nungdang wairam phawba laktabaduda mamana waram khuding taraga ngahak chatlaga lobirubana phaida haibadagi boya masu beni lobalai adubu hanse haiba yadre mamaga mapaga na chung asidi le jarasanu sauba pharaga hek thilake hayobani thilakpasu thilakhidare masana su lakhidare iboya madi tattatana loba chachabani ibeni na kari no ma hekta hairaga leithawi leikai na sungang na bahorei iboya magi nupi ibeni do makhoi office ki officer duga hotel amada lehowi gari duda koi howi jat ningang na riba boya mayamna phana haiduna su maga ibeni ga kui na nungsina jaduna lohongduna leminarakpani haina khantharuba mikupta ibeni su mathanta khanthaja rakhigani khalambani adubu ngasi urakliba thawongsing asina amuk hana ibeni bu kawba chatlaroi haina khalakle nongale tumba yada dunai boya mangan na wale beni makhoi ani na walking chamin na khibado ningsing le itapna tatma thoraktuna sanjabung yorakle nungdang nong chukibana sanjabung di chuli ba marak phawraduna tureli torban yosilakle torban de inching bisingduna phamlambadagi upak mache tharamba maphamado amada tharaduna iboya mana phamli turelgi isel chapu kanna khongna launa selibadu munna yengli khali thak irei kallaba iselse matam kharatagini nong selekhi badagi tapna hantagragani songlamliba napi asang amal loina makang khragani ningtham tha yorakpadadi iselse amuk ningtham yorakpadadi iselse asukana jelami haiba nattana mami phawba lai khraro amukasu ningsing lai nongju tha ama ibeniga mabani in chingminaki mamana di haijabani hairoin he nabani bo pangal khaktana yaba natene toina sijina ba haiba amasu leiri mabani na takide hai boy heita boy isel kallaba isel buda il thadaki isel kanman khibana heita chingba ildo paithaki duna ibeni na lekom lainang marakta tusin khibada
iboy ay mana kaya do waja kiba beni gi karima takhanda makai chita no kiba do min mang da sangsang thorak pagum urai isel makol sing du na hena makol hauna chairak pagum su torai pang da bathuna yaw da ba iboy ay mana kong men du na phamham da gi hogalai matam phana yamna hojillam le yumda prap la ko da mama na korai yai ma kadai chaluri bano nang bu thengri bara yani ma ai loisilage iboy ay ma office yaure mapuning punamak lana ta mapuning da punamak lana ta ui punamak mangondagi yengboy yengloboy ningi kanada su wahi ama phawba hairuba pamdre mara leiraba misak amagumna kachil amada kana su unadana tumina leiba pamli iboy ay ma cha se payuse nayamba su promotion masa amakak phangbasida mayam se cha amatadi kongge haiduna tawjaramli banine alloiraba biduna iboy ay ma da cha pina hai thank you ta bidu iboy ay ma cha du loraga mukhak tang chingraga table da tham khare office hanaba matam yorale biduna iboy ay magi manak ta changlaga hai iboy ay ma ibeni na bani bu sauna ba phatri baro nate ne phati ne kuina lapna malli ne saunu no ibungo ko biru cho hoi ta da iboy ay mana tap na kumi yum yoro ko da su iboy ay magi mamaga mapaga wari sana duna leirami iboy ay malako ubada wari sana badu lep khre iboy ay ma su imung da sanglak laga mapi marol hongdok tuna office gi purakpa file singa do kanna loisna bo honari tha madi pura hau khare iboy ay mana ibeni koida aroi bo oina satkiba do iboy ay ma mathan ta tumin leibo ui office ta su kana ko matta ga wari watai sana de ibeni koidagi su amu hanna chaludre ibeni koida su amu hanna chaludre taseng nei boy ay ma do wa kya ngangan da mi haibadu oi khare aduma ku boy ay ma masung ibeni ani gi mari da anawba ohongba ma lakwa amadi uba phangki dare phana kuire ibeni ga boy ay ma ga lapna rakpa pau ika pau ga amata phauna kidre ipau phauna kidre iboy ay ma chikpa ahing ama sukum tumdana hokhibesu khanghodre thabal pharaba ahing kaya na misel khangduna ibeni butumlam gadram mathamoida hangjaki pakhum pibigada maha adudi tasin nakhidare karigino mahangna nusiba bo sokthoi khidriba mirai kriba tha khara hokhre iboy ay ma magi baba ga loina na inkoldo phajana to khairaba matungda ningthangi mahei marong thana bakan na honari mapana iboy ay ma bu yenglaga hai ay ma chakhungi upu mathakta hawai mubi maru khara hawai tharak makhayat mubi maru kharaga ngarang thamlambani ai kawramle khara puthorako ngasi nangnaba chuti oiringai sida khara thajin hausi ngangnari ngai chairak tuda konthonglomda nupa ahum mari phajom angauba setpa furit pumyat litpa khara changlai iboy ay mabu ubada hanglai ibungo wa mata hangjage salam ibo chawbagi yum sibu sida oirabaro mani aigi babani kari haibigadabano iboy ay mana khumami ahaldu amukta unajage lagliba singdugi marakta amana harai baba bu unaba mi lai amukta lakwi kho iboy ay mana inkol churiba mapa korai ibo chawba yopak suramba du thadok laga khwang yetlamba khudai prang kanthui khudai du ngapsamda yachillaga mangol kakhalakle lagliba pidada lagliba chingdo pida phamna na ba haijabada haijaraga mahang masa su pida phamlaga hairei mayamdi karigi nina aibu saksu khangjade kadaidagi kari thabaki lengbirakpa oibirabano aina sumaina yam bebhar ga loina na hangakpa aikoi teradagi ni aikoi lakchari base aikoi na lakchari ba thabak se onthok na ikhaigraba wafam haibadu tare yaraga di bhakti amatang hana tawjage warobi roi khanjai aikoi tangai phadaba amagi lakchaba haibada tare ahal saubudi saubigano onthok na ikai khumnaba afam singdo hodoknaba honnai onthok na ikai khumnana wafam singado yamna bebhaga loina hodoknaba honnai wadu makha tare songi imau nupi ni hai mapamda khaina duna lei haina tajai nupa macha duga wasu loinadri hai nupi macha do aigi inaw nupa na pu duna lakle tawham thokpo
ꯑꯣꯏꯕꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯆꯔꯨꯕꯗ ꯋꯥ ꯂꯣꯏꯅꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯄꯥꯎꯁꯦ ꯍꯟꯗꯣꯛꯅꯕ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯃꯁꯤꯒꯤ ꯄ꯭ꯔꯦꯒꯥꯞꯁꯦ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃꯈꯛꯅꯤ ꯆꯠꯅꯕꯤꯁꯦ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯆꯠꯅꯗꯅ ꯂꯥꯛꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯅꯨꯄꯤꯁꯦ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯕꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯌꯥꯎꯔꯛꯄꯗꯨꯗ ꯑꯏꯕꯤꯅ ꯌꯥꯝ ꯐꯖꯅ ꯏꯊꯣꯛꯄꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯁꯦ ꯍꯥꯏꯗꯣꯛꯄ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗꯨꯗ ꯆꯠꯂꯣꯏ ꯍꯥꯏꯕ ꯃꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗꯣ ꯑꯗꯩꯗꯨꯗ ꯍꯥꯏꯗꯣꯛꯄ ꯆꯠꯀꯗꯕ ꯑꯁꯤ ꯑꯏꯕꯤꯅ ꯌꯥꯝ ꯐꯖꯅ ꯁꯃꯥꯖꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯣꯜ ꯑꯃ ꯀꯩꯅꯣ ꯄ꯭ꯔꯦꯒꯥꯞ ꯃꯆꯥꯁꯤꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ ꯏꯕꯣꯆꯧꯕ ꯐꯅ ꯀꯨꯏꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯎꯟ ꯋꯥꯏ ꯃꯨꯛꯁꯤꯛꯂꯝꯃꯤ ꯂꯥꯛꯂꯤꯕꯁꯤꯡꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯑꯃꯒ ꯃꯨꯅ ꯌꯦꯡꯅꯩ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯒ ꯏꯕꯣꯆꯧꯕꯅ ꯍꯥꯏꯔꯛꯏ ꯇꯥꯔꯤꯕ꯭ꯔꯥ ꯃꯃꯥ ꯅꯍꯥꯛꯄꯨ ꯉꯥꯏꯍꯥꯛꯇ ꯊꯣꯛꯂꯛꯎ ꯅꯆꯥꯅꯨꯄꯥꯁꯨ ꯀꯧꯊꯣꯔꯛꯑꯣ ꯋꯥꯐꯝ ꯑꯃꯈꯛꯇ ꯈꯟꯅꯁꯤ ꯂꯩꯄꯥꯛꯂꯩ ꯏꯕꯣꯌꯥꯏꯃꯁꯨ ꯊꯣꯔꯛꯇꯨꯅ ꯐꯤꯖꯥꯗ ꯐꯝꯂꯔꯦ ꯏꯕꯣꯆꯧꯕꯅ ꯃꯈꯥ ꯁꯝꯊꯔꯛꯏ ꯃꯃꯥ ꯅꯃꯧ ꯅꯨꯄꯤꯗꯣ ꯇꯦꯔꯥꯗ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯤꯕꯅꯦ ꯂꯥꯛꯂꯤꯕꯁꯤꯡꯁꯦ ꯁꯥꯎꯔꯨꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯁꯥꯎꯐꯝꯁꯨ ꯊꯣꯛꯇꯦ ꯍꯧꯖꯤꯛ ꯍꯟꯗꯣꯛꯎ ꯌꯥꯔꯔꯣꯏ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯅꯤ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛꯀꯤ ꯋꯥꯈꯜꯅ ꯀꯔꯤ ꯂꯩ ꯃꯃꯥ ꯅꯍꯥꯛꯅ ꯀꯔꯤ ꯈꯜꯂꯤꯕ ꯏꯕꯣꯌꯥꯏꯃ ꯕꯕꯥꯈꯣꯏꯅ ꯐꯅꯕ ꯇꯧꯈ꯭ꯔꯣ ꯏꯕꯣꯌꯥꯏꯃꯅ ꯈꯨꯝꯃꯦ ꯏꯕꯣꯌꯥꯏꯃꯗꯤ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯦ ꯕꯕꯥꯈꯣꯏꯅ ꯐꯅꯕ ꯇꯧꯈ꯭ꯔꯣ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯩꯕꯥꯛꯂꯩꯅ ꯃꯈꯥ ꯁꯝꯊꯔꯛꯏ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯀꯌꯥꯗ ꯂꯨꯅ ꯇꯧꯖꯈꯤꯕ ꯏꯆꯥꯅꯨꯄꯤ ꯄꯣꯛꯆꯗꯕꯅꯤꯅ ꯏꯃꯧ ꯅꯠꯇꯦ ꯏꯆꯥꯅꯨꯄꯤꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤꯕꯅꯤ ꯏꯆꯥꯒ ꯃꯁꯥ ꯅꯨꯡꯁꯤꯅꯗꯨꯅ ꯂꯧꯅ ꯂꯩꯅꯈꯤꯕꯅꯤ ꯀꯔꯤꯕꯨ ꯄꯦꯟꯗ꯭ꯔꯤꯕ ꯀꯅꯥꯗꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯈꯤꯗꯦ ꯏꯆꯥ ꯅꯨꯄꯥꯒ ꯉꯥꯏꯍꯥꯛ ꯁꯥꯎꯅꯈꯤ ꯍꯥꯏ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦꯗꯣ ꯃꯄꯥꯅ ꯐꯩ ꯍꯥꯏꯕꯗꯣ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯅꯒ ꯇꯥꯟꯅꯕꯤꯌꯨ ꯑꯩꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯌꯥꯝ ꯆꯥ ꯊꯛꯅꯕ ꯑꯃꯨꯛꯇ ꯁꯦꯝ ꯁꯥꯖꯔꯨꯈꯤꯒꯦ ꯆꯥꯗꯣ ꯇꯧꯕꯤꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤꯗ ꯑꯍꯜ ꯑꯃꯅ ꯌꯥꯝꯅ ꯏꯀꯥꯏꯅ ꯁꯣꯜꯂꯛꯏ ꯆꯥ ꯒꯤꯂꯥꯁ ꯑꯃꯠꯇꯗꯤ ꯊꯛꯃꯤꯟꯅꯔꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯤꯌꯨ ꯍꯥꯏꯔꯝꯂꯒ ꯂꯩꯄꯥꯛꯂꯩ ꯏꯃꯨꯡꯗ ꯆꯪꯈꯔꯦ ꯃꯔꯛ ꯊꯛꯅ ꯂꯥꯛꯂꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯃꯈꯥ ꯇꯥꯔꯛꯏ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯜ ꯍꯟꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯗꯣ ꯑꯍꯜꯁꯤꯡꯅ ꯁꯥꯎꯕꯤꯗꯅ ꯇꯥꯟꯅꯖꯕ ꯐꯪꯕꯁꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯑꯁꯤꯅ ꯐꯒꯅꯤ ꯈꯟꯕꯗꯣ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯅ ꯉꯝꯖꯕꯗꯨ ꯎꯄꯥꯏ ꯌꯦꯡꯖꯒꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯃꯜ ꯍꯟꯕ ꯑꯗꯒꯤ ꯀꯝꯄꯦꯟꯁꯦꯁꯟꯒꯨꯝꯕꯒꯁꯨ ꯌꯥꯝ ꯂꯩꯔꯤꯌꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯁꯤꯗ ꯏꯖꯠ ꯗꯥꯕꯤ ꯇꯥꯟꯕ ꯑꯗꯒꯤ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯆꯠꯅꯕꯤ ꯃꯌꯥꯝ ꯑꯃ ꯀꯗꯥꯏꯗꯩꯅꯣ ꯂꯩꯔꯛꯇꯒꯤ ꯀꯣꯟꯖꯥꯡꯗꯒꯤ ꯊꯧꯖꯤꯜꯂꯛꯇꯅ ꯆꯠꯅꯕꯤ ꯑꯣꯏꯅ ꯂꯩꯕꯅꯤ ꯄꯨꯝꯅꯃꯛ ꯇꯥꯔꯒ ꯏꯕꯣꯆꯧꯕꯅ ꯍꯥꯏ ꯏꯆꯥꯅ ꯂꯧꯔꯝꯕꯤ ꯏꯃꯧꯅꯤ ꯃꯍꯥꯛꯁꯨ ꯏꯆꯥꯒꯨꯝꯕꯤꯅꯤ ꯏꯆꯥ ꯃꯊꯟꯇ ꯄꯣꯛꯆꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯖꯔꯕꯁꯨ ꯏꯆꯥꯅꯨꯄꯤꯃꯛꯅꯤ ꯈꯟꯖꯈꯤꯕꯅꯤ ꯀꯩꯗꯧꯔꯨꯅꯤ ꯃꯥꯅ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤꯅ ꯀꯔꯤꯒꯤꯕꯨ ꯏꯆꯥꯒꯤ ꯃꯃꯜ ꯂꯧꯗꯨꯅ ꯊꯥꯖꯔꯨꯒꯅꯤ ꯍꯥꯏꯅ ꯌꯥꯝ ꯂꯩꯄꯥꯛ ꯃꯆꯥ ꯇꯥꯊꯣꯔꯛꯑꯕ ꯃꯌꯥꯝꯅ ꯆꯤꯡꯅꯗꯅ ꯇꯧꯐꯝ ꯊꯣꯛꯄ ꯄꯥꯡꯊꯣꯛꯄꯤꯈ꯭ꯔꯣ ꯆꯦ ꯆꯥꯡ ꯁꯍꯤ ꯇꯧ ꯍꯥꯏꯔꯕꯁꯨ ꯇꯧꯖꯔꯒꯦ ꯄꯦꯟꯗꯕꯗꯒꯤ ꯑꯗꯨ ꯌꯧꯅ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯂꯥꯛꯂꯤꯕꯁꯤꯡꯗꯨꯅ ꯈꯪꯉꯤ ꯃꯔꯛ ꯊꯠꯂꯗꯨꯅ ꯂꯩꯕꯥꯛꯂꯩꯅ ꯍꯥꯏꯔꯛꯏ ꯀꯨꯏꯔꯦ ꯋꯥꯈꯜ ꯆꯅꯩꯅꯗꯨꯅ ꯂꯩꯔꯛꯄ ꯏꯆꯥꯅ ꯇꯠꯇꯅ ꯀꯧꯕ ꯆꯠꯆꯕꯅꯤ ꯀꯧꯗ꯭ꯔꯕꯁꯨ ꯂꯥꯡꯕꯟꯗ ꯂꯥꯛꯀꯦ ꯍꯥꯏꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯍꯤꯌꯥꯡꯒꯩ ꯊꯥ ꯂꯣꯏꯒꯗꯧꯔꯦ ꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯁꯅꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯖꯗꯕ ꯑꯩꯈꯣꯏꯅ ꯄꯤꯒꯗꯕ ꯄꯥꯎꯈꯨꯝ ꯍꯥꯏꯕꯕꯨ ꯑꯁꯤ ꯃꯉꯥꯏꯔꯦ ꯉꯥꯡꯅ ꯂꯩꯄꯥꯛꯂꯩꯒꯤ ꯃꯤꯠꯇ ꯈꯪꯍꯧꯗꯅ ꯁꯤꯟꯊꯔꯛꯄ ꯄꯤ ꯑꯔꯥꯛꯄꯁꯤꯡꯗꯨꯅ ꯎꯈꯤ ꯀꯥ ꯃꯅꯨꯡꯗ ꯏꯕꯣꯌꯥꯏꯃꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯤ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯊꯃꯣꯏꯗ ꯈꯜꯂꯝꯒꯗꯧꯕꯁꯦ ꯂꯥꯛꯂꯤꯕ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯆꯥ ꯊꯛꯂꯕ ꯃꯇꯨꯡꯗ ꯃꯔꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯊꯣꯡꯒꯥꯜ ꯊꯣꯛꯅꯈꯤꯕꯗ ꯂꯥꯛꯂꯝꯕ ꯃꯈꯣꯏ ꯃꯁꯦꯜ ꯁꯣꯟꯅꯈꯤ ꯑꯣꯟꯊꯣꯛꯅ ꯂꯩꯄꯥꯛ ꯃꯆꯥ ꯇꯥꯈ꯭ꯔꯦ ꯏꯀꯥꯏꯖꯈ꯭ꯔꯦꯗꯀꯣ ꯃꯇꯝꯅ ꯇꯞꯅ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯃꯥꯛꯂꯪ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟꯗ ꯐꯝꯂꯗꯨꯅ ꯆꯦꯟꯊꯔꯤꯕ ꯇꯨꯔꯦꯜꯒꯤ ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯏꯆꯦꯜꯕꯨ ꯏꯕꯣꯌꯥꯏꯃꯒꯤ ꯃꯤꯠ ꯀꯨꯞꯇꯅ ꯏꯕꯣꯌꯥꯏꯃꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯍꯧꯁꯥꯒꯨꯝ ꯏꯆꯦꯜꯗꯣ ꯏꯊꯛ ꯏꯔꯩꯁꯤꯡ ꯀꯜꯂꯝꯗꯔꯦ ꯄꯨꯡꯒꯤ ꯅꯣꯡꯅ ꯂꯦꯞꯈꯤꯕꯗꯒꯤ ꯏꯆꯦꯜꯗꯣ ꯃꯄꯨꯛ ꯏꯪꯊꯔꯝꯂꯦ ꯏꯕꯣꯌꯥꯏꯃꯅ ꯈꯜꯂꯤ ꯅꯤꯡꯊꯝꯊꯥ ꯌꯧꯔꯛꯂꯕꯗꯤ ꯏꯆꯦꯜꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯊꯈ꯭ꯔꯒꯅꯤ ꯏꯕꯣꯌꯥꯏꯃꯅ ꯀꯥꯎꯁꯤꯡ ꯑꯃ ꯈꯨꯜꯂꯒ
ꯆꯦꯜꯂꯤꯕ ꯏꯆꯦꯜꯗꯨꯗ ꯇꯝꯅ ꯂꯪꯊꯈ꯭ꯔꯤ ꯏꯆꯦꯜꯗꯨꯗ ꯆꯦꯟꯊꯔꯤꯕ ꯏꯔꯩ ꯑꯁꯨꯝ ꯂꯦꯞꯇꯅ ꯇꯥꯎꯊꯈ꯭ꯔꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯀꯅꯦꯛꯁꯟꯁꯤ ꯇꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯃꯥꯅ ꯄꯥꯕꯤꯔꯤꯕ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯃꯛꯂꯥꯡ ꯇꯨꯔꯦꯜꯒꯤ ꯏꯊꯛ ꯏꯔꯩ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯃꯤꯡ ꯑꯗꯨꯒ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ 19ꯅ ꯁꯥꯕ ꯂꯥꯏꯔꯤꯛꯅꯤ ꯃꯁꯤꯗ ꯆꯦꯞꯇꯔ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯕꯤꯔꯤꯕꯁꯤ ꯃꯨꯇꯨꯝ ꯔꯃꯅꯤ ꯗꯦꯕꯤ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯀꯔꯤ ꯈꯟꯕꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟꯇ ꯏꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯊꯔꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯋꯥꯔꯤ ꯃꯆꯥꯁꯤ ꯑꯩꯈꯣꯏꯅ ꯁꯦꯌꯔ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯆꯠꯅꯕꯤ ꯑꯗꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯣꯏꯅ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯗ ꯈꯜꯍꯟꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯏꯃꯥ ꯉꯥꯏꯃꯤꯟꯅꯁꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯀꯗꯥꯏ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎ ꯑꯩꯅ ꯄꯤꯛꯆꯔ ꯈꯔ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏ ꯏꯃꯥ ꯉꯥꯏꯕ ꯑꯣꯏꯅ ꯃꯁꯤꯒꯤ ꯄꯤꯛꯆꯔꯁꯤꯅ ꯑꯩꯈꯣꯏ ꯑꯣꯊꯔ ꯃꯁꯥꯃꯛꯅ ꯑꯩꯈꯣꯏ ꯏꯃꯥꯒ ꯎꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯄꯥꯕꯤꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯉꯁꯤ ꯐꯪꯈꯤꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠꯇ ꯅꯝꯕ ꯄꯤꯛꯆꯔꯅꯤ ꯑꯩꯈꯣꯏ ꯏꯃꯥꯃꯨꯛ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯏꯃꯥꯗꯨꯗꯤ ꯀꯩꯅꯣ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯑꯩ ꯀꯗꯥꯏꯗꯒꯤ ꯇꯣꯛꯈꯤꯕꯅꯣꯗꯣ ꯑꯩ ꯈꯪꯍꯧꯗꯔꯦ ꯃꯣꯏꯁꯤ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯏꯀꯥꯏꯖꯈ꯭ꯔꯦꯅ ꯇꯧꯔꯒ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯁꯤꯡꯗꯣ ꯃꯣꯏ ꯃꯌꯥꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯄ꯭ꯔꯦꯒꯥ ꯃꯆꯥ ꯑꯃꯇ ꯉꯥꯏꯔꯦ ꯑꯗꯨ ꯃꯇꯝꯅ ꯇꯞꯅ ꯇꯞꯅ ꯍꯧꯖꯤꯟꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯦ ꯃꯥꯛꯂꯪ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯐꯝꯂꯗꯨꯅ ꯆꯦꯟꯊꯔꯛꯂꯤꯕ ꯇꯨꯔꯦꯜꯒꯤ ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯏꯆꯦꯜꯕꯨ ꯏꯕꯣꯌꯥꯏꯃꯅ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯍꯧꯁꯥꯒꯨꯝꯅ ꯏꯆꯦꯜꯗꯨꯒꯤ ꯏꯊꯛ ꯏꯔꯩꯁꯤꯡꯗꯨ ꯀꯜꯂꯝꯗꯔꯦ ꯀꯨꯝꯒꯤ ꯅꯣꯡꯅ ꯂꯦꯞꯈꯤꯕꯗꯒꯤ ꯏꯆꯦꯜꯗꯣ ꯃꯄꯨꯛ ꯏꯪꯊꯔꯝꯂꯦ ꯏꯕꯣꯌꯥꯏꯃꯅ ꯈꯜꯂꯤ ꯅꯤꯡꯊꯝꯊꯥ ꯌꯧꯔꯛꯂꯕꯗꯤ ꯏꯆꯦꯜꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯊꯈ꯭ꯔꯒꯅꯤ ꯏꯕꯣꯌꯥꯏꯃꯅ ꯀꯥꯎꯁꯤꯡ ꯑꯃ ꯈꯨꯜꯂꯒ ꯏꯆꯦꯜꯗꯨꯗ ꯇꯝꯅ ꯂꯪꯊꯈ꯭ꯔꯤ ꯏꯆꯦꯜꯗꯨꯒꯤ ꯆꯦꯟꯊꯔꯤꯕ ꯏꯔꯩꯗꯨꯅ ꯀꯥꯎꯁꯤꯡ ꯑꯗꯨꯁꯨ ꯑꯁꯨꯝ ꯇꯥꯎꯊꯈ꯭ꯔꯤ ꯏꯕꯣꯌꯥꯏꯃꯒꯤ ꯅꯤꯡꯁꯤꯡ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯋꯥꯔꯤ ꯊꯃꯣꯏ ꯈꯣꯟꯅ ꯃꯥꯂꯪꯕꯅ ꯄꯨꯈꯤꯗꯨꯅ ꯃꯥꯂꯪꯕꯅ ꯄꯨꯈꯤꯗꯨꯅ ꯃꯥꯂꯪꯕ ꯍꯥꯏꯗꯤ ꯅꯨꯡꯁꯤꯠꯇꯨꯅ ꯃꯥꯛꯂꯪ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯂꯝꯗꯣ ꯑꯗꯨꯒ ꯇꯨꯔꯦꯟꯗꯨꯒꯤ ꯃꯃꯤꯡꯁꯨ ꯃꯥꯛꯂꯪꯗ ꯆꯦꯜꯂꯦꯅ ꯃꯥꯛꯂꯪ ꯇꯨꯔꯦꯜ ꯍꯥꯏꯅ ꯀꯧꯔꯤꯅꯤ ꯅꯦꯝꯊꯔꯛꯂꯕ ꯏꯆꯦꯜꯒꯤ ꯏꯔꯥꯎꯈꯣꯜꯗꯨꯒ ꯇꯤꯟꯁꯤꯟꯅꯈ꯭ꯔꯤ ꯃꯥꯏ ꯄꯨꯛꯅꯤꯡꯗꯣ ꯉꯁꯥꯏꯒꯤ ꯏꯔꯥꯎꯈꯣꯜꯗꯨꯅ ꯐꯥꯖꯟꯕꯤꯕ ꯑꯗꯨ ꯌꯥꯝ ꯐꯖꯕ ꯀꯩꯅꯣ ꯋꯥꯔꯤ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯅ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯂꯥꯟꯊꯣꯛꯆꯕꯅꯤ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯐꯣꯇꯣ ꯁꯦꯌꯔ ꯇꯧꯕꯗꯨ ꯑꯃꯨꯛꯇꯪ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯣꯊꯔ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯨꯇꯨꯝ ꯔꯃꯅꯤ ꯗꯦꯕꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯏꯕꯤꯔꯛꯄ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯏꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯤꯇꯔꯦꯆꯔ ꯀꯟꯇꯦꯟꯠꯇ ꯍꯦꯟꯅ ꯍꯥꯞꯀꯠꯄꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯅꯁꯨ ꯑꯩꯈꯣই ꯑꯣꯊꯔꯒꯤꯗꯃꯛꯇ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯑꯃꯇꯪ ꯊꯥꯕꯤꯔꯛꯎ ꯃꯛꯂꯥꯡ ꯇꯨꯔꯦꯜꯒꯤ ꯏꯊꯛ ꯏꯔꯩ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ 13 ꯁꯣꯔꯠ ꯁ꯭ꯇꯣꯔꯤꯅꯤ ꯑꯗꯣ ꯃꯁꯤꯗ ꯁꯣꯔꯠ ꯁ꯭ꯇꯣꯔꯤꯁꯤ ꯏꯃꯥꯅ ꯉꯁꯤ ꯄꯥꯏꯈꯠꯂꯤꯕꯁꯤꯅ ꯑꯃꯈꯛꯇꯪ ꯑꯣꯏꯔꯒꯁꯨ ꯑꯇꯩ ꯀꯩꯅꯣꯁꯦ 19ꯁꯦ ꯃꯥꯏ ꯇꯥꯏꯇꯜꯁꯦ ꯑꯃꯨꯛꯇꯪ ꯇꯥꯅꯤꯡꯉꯤ ꯏꯃꯥꯅ ꯄꯥꯊꯣꯛꯄꯤꯔꯒꯗꯤ ꯑꯃꯨꯛꯇꯪ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯃꯤꯡꯗꯨꯅ ꯇꯥꯏꯇꯜꯗꯨꯅ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯑꯃꯨꯛ ꯒ꯭ꯂꯤꯝꯁ ꯑꯃ ꯈꯪꯕ ꯉꯝꯒꯅꯤ
love and like แม่มทำบิดอี Facebook ตะกี้ thank you เอาไปออเทอร์กิดมักตาเอาไปออเทอร์แม่ออเทอร์ส่งกันมินาซีมณิปุรกีsining sidaba sigumba warisi taba phangbasi larik ama ithorakpa haibasi matam yamna changba wakhan changba adagi misida patience adugumba mayamdu adagi among editing tawrakanda among publish tawrakpa aduna masi larik si leire akoi ji imana pai basi utli basi masi manipurda phangbigani aduna adomna 13 short stories se masi pabiyu aduga copy si soidana yang khatpiyu adom na pambiraga de khoi da so adum message to biro khoi na dum yohon jana bahona jara imam tang haibiro chapter ai chapter ma ching ching a chai di pa thok sa khrabane adu amka chu pa jara ke i gi mari mathang da ine be ma mathang da leiman chalabi samji re mahin ka akoi magi connection se amuk tatkhre aduna masigi larik si soidana yang khatpiyu adagi leichil gi inapi haiba poetry gi larik amasu phongre December 2022 da adagi masigi larik sine English da ibane The Wrap of Mist haibase masi imadadi leire aduga aina masi paning dana ngai dana leire aduga yam ngai ba paw mana India gi listener yaubiragadi masi Amazon India da masi phangi aduna soidana Amazon da yang khatiraga khoi ngasi gi sida Assam dagi yang biba mafam dagi yang biba yaubiri aduna Amazon dagi order to biyu ima makata now them call yo he ko adagi kapjage na thanungda ningtambagi thori kongoi tamoyai ningsinglubada na thai khraba isel waro hori nambul turel na masima yam phajane khali nambul tureng gi saktam siga changdam na bamdi oiramani ai pajadri ai pagi doini hujing mathang aroi ba khongcha china iroi loire traum joi suba kanogi chapter sigi aduna ngasagi saitya haibase kai sunate samaj gi mami ne tari se samaj gi mami na saitya da tai saitya gi mami na samaj da tai kana gum lebak ama chokhat ke na traga chokhat tri chokhat le na traga chokhat tri haibase khange haraga dimai saitya du da choi nyawra mani ngachi akhoina kano iwawa da na jati ma kamai chokhat le chokhat tri haibase khange dimai saitya paraga dum khangame adu da mami du loin pajan tare aduna hujiki ngasagi maklang turengi thak irei sida akoina nupi ngaktagi sum nupana nupi thirakpagi kaitopagi mayam ama leire akoi samaj de mayam ama leire macha ta tathi tawain toba macha ta parcel oirakpa mayam ama leigreba aduga nupi na lam helakpagi wari dadi kaya ithor ibadi adu sham tang na nupa singsana kari khalam dage haiba psychologically wafam ama la ise masi thueba sigi thabakse chamai manungda passion yam high oidabagi wani nupi si magi connection se amuk tat khre imagi phone singa sikra kitang kena tawi debo amuk chang birak pa ngai minasi dagi masigi sida leichil gi inapi ko dagi masigi wrap of mist thai balarik se masina English da iba poem singni masi aina haijakre Amazon da hujuji phange manipur da hai India gi Amazon da aduna India gi Amazon da gi soidana order to biu ima mungdeng sinbire aduna ngasagi nupa chingsina mana magi adugma da sasi tar akanda magi wakhanduna miya mamangda izatki damakta miyoy bese hingineba aigi mingchato kachu tawrudraba lanadaba oiragadi adum akoise lairaba ina khunbai du bidatai nungdamni haijarage aduga chugumbagi izatki khongauna rakwa matam sidadi nupi singsina magi nupa duna nupi thira akanda macha leiraba nupi ama
ไม่หนูปัดนุปีกะดุมปรปีเนี่ยบะเต้าดิเชไม่เอีเซนดอเดนุปีสิงนะแกมว่าบะอะเดมาซาเซมันนะแกมสตรักเกิลตัวบะอะดูกะนุป้าสิงสินะมุไม่นุปีโดมุเงาเราก็มาจำแต่นุป้าสิงสินะนุป้าเดียคุยสิสังชาติสิเดคุยปูออกก็มาจำแต่เดียฮาราอุลิมเนี่ยบะจะกันปุ่นน้ำมังนู่อิมเนี่ยบะปริธิมาตาของนู่อิมเนี่ยบะนุป้าปูกไปเสอะดูอะไรกันดีนุป้าดูนะดูมาดูสาตาอะไรดีมากี่ว่าคันโดแกมหน่วยจีโนaduna ngachagi aibi sina loina ba manu thitna miyoibagi kaino sida wakhan sida teaching ama phajana pi haina ai thamjage mayang mi mo to dum phongdo pi aduna yang biribana su amtang comment tawbirau dug ai photo ki share tawbase amtang ai losinjage ko imana su ngasai akoi author sigi maramda pabikre adubu amuka kitang ningsingjage Mutumramani Devi Masi 1961 da Kurai Chingam Bam Lekai da Pokpani aduga machin manau manga dagi khai dagi youngest ni hai aduga mas angang ringai dagi poem gumba dagi painting music yamna creativity rom da yamna dum da chang bahai tare duna I basisu dum angang ringai dagi school days dagi I haina haibiri aduga MA LLB larik tambana MA LLB oina tamakpa aduga lawyer oina practice tawrami matek ama aduga private college amada oibirami aduga masasi hujik thokchom hani singh kesampat ta luhongaga machanpa ani ga leibani haina ibirai dagi mana irise I basigi objective si Manipur language and literature se international level da aduga thangkatna bagi damakta mana adugi objective si mai kok si ta thamakan da irakpane aduna hujisi akoigi english jaga point phongkala ise akoina akoigi literature se akoigi own language to leibasi amna phai adubu international gi crowd se amuk akoina attract tawge hare the common language amada mu phong pase darka leiba aduga common language si da tawra kanda mo akoigi original si Maitei-lon da ka pathoga tabase si amuk adugi interest la ka doineba aduna yam ngai smain tawraga magi main objectives main ga share tawi basi aduga magi wakhan sidai sidai yamna universal love and peace adugumba spread tawningba haitare ka magi writing sida aduna short story ibi re dagi lyric poetry ibi aduna yam ngai magi wakhanlon se ai ki da maktadi imana masi lokhat pirak pasina koi author of Manipur se koi gi damakta di Library of Manipur Saturday show sidai amna anau ba khangba ngamba aduna ima da thagachari smaina curate tawbiraga ma bu khangat pirak pagi damakta mutumramani ningoina panjarabada koi gi author ngasi feature tawjari basi ma se Ipak Literature Award 2020 da phangbiki hujiki English translate tawraba The Rap of Miss Laichilgi in a P haiba masi gi lyric gi damakta ma already award phangkhrabani aduga hujik ma se Secretary of Manipur Legislative Assembly Secretary thabak tawraga lai aduna akoigi job poina akoi myam se tawraga suma creative line amada amok puthorakpada sigumbasi yengbate tabada yam ngai Chin matangda aina kainomta clarification amta tawjage public loina bakta hariba ibema ramani se assembly gi secretary se sauna leiram grabajani adu huji retire tawreba retire tawra matungda ibani unare ado asmain tawdana akoina hana hongraba lyric sida mana matamduda di ma se secretary oina pudiba aduga hujingna mu retire tawrapa adu clarify tawbado aina tawjabani adugidamakta lamna lobir aina masigi biodata cinema gi lyric ziki rap of miss sida ibadu da loba maduna 2022 gi wari ningsina uzik 2023 yaure uzik retire tawre habani imana sengtok pirapagi damakta thagachari imagi si amuk mutkre dagi photo yam nungsiba masisu amuk December 2022 gi photo ne anauba Sinam Tanu Babu Memorial International Award masisu
ꯐꯪꯕꯤꯈꯤ ꯐꯣꯡꯉꯝꯗ꯭ꯔꯕ ꯆꯩꯅꯥꯈꯣꯜ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯤꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯦꯋꯥꯔꯗꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯅꯤꯄꯨꯔꯤ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯐꯦꯁꯇꯤꯚꯦꯜ 2022 ꯁꯤꯜꯍꯦꯠꯇ ꯍꯟꯗꯛ ꯇꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯗ ꯃꯗꯨꯗ ꯐꯪꯈꯤꯕꯒꯤ ꯄꯤꯛꯆꯔ ꯌꯥꯝꯅ ꯐꯖꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯁꯤ ꯊꯦꯡꯅꯕꯗꯒꯤ ꯑꯃꯨꯛ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯑꯗꯒꯤ ꯏꯃꯥꯃꯨꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯦ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯂꯥꯏꯔꯤꯛꯁꯤ ꯄꯤꯕ ꯅꯨꯃꯤꯠꯇ ꯎꯅꯕ ꯅꯨꯃꯤꯠꯇꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯝꯃꯤꯟꯅꯕ ꯄꯤꯛꯆꯔꯅꯤ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯑꯁꯤꯗ ꯂꯩꯔꯦ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯤꯒ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯤꯛꯆꯔꯁꯤ ꯁꯦꯌꯔ ꯇꯧꯖꯕ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯑꯩ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯑꯣꯊꯔꯒꯤ ꯄꯤꯛꯆꯔꯁꯤ ꯑꯃꯨꯛꯇꯪ ꯆꯥꯎꯊꯣꯛꯅ ꯎꯠꯆꯔꯛꯀꯦ ꯑꯣꯊꯔꯒꯤꯗꯃꯛꯇ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯑꯃꯨꯛꯇꯪꯒ ꯊꯥꯕꯤꯔꯛꯈꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯑꯃꯨꯛꯇꯪ ꯄꯨꯝꯅꯃꯛꯀꯤ ꯑꯃꯨꯛꯇꯪ ꯊꯥꯕꯤꯔꯛꯎ ꯃꯛꯂꯥꯡ ꯇꯨꯔꯦꯜꯒꯤ ꯏꯊꯛ ꯏꯔꯩ ꯍꯥꯏꯔꯤꯕ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯃꯨꯇꯨꯝ ꯔꯃꯅꯤ ꯗꯦꯕꯤꯅ ꯏꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯃꯁꯤꯗ 17 ꯁꯣꯔꯠ ꯁ꯭ꯇꯣꯔꯤꯅ ꯁꯦꯝꯕ ꯂꯥꯏꯔꯤꯛꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯃꯥꯅ ꯑꯦꯅꯤ ꯁꯄ꯭ꯂꯤꯃꯦꯟꯠ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯑꯩ ꯀꯃꯦꯟꯠ ꯈꯤꯇꯪ ꯂꯧꯈꯠꯆꯔꯒ ꯑꯩꯈꯣꯏꯒꯤꯁꯤ ꯄꯨꯡ 1 ꯃꯤꯅꯤꯠ 11 ꯁꯨꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕ ꯑꯃꯨꯛ ꯁꯤꯟꯖꯔꯛꯑꯒꯦ ꯏꯃꯥꯅ ꯑꯦꯅꯤ ꯁꯄ꯭ꯂꯤꯃꯦꯟꯠ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯒꯤ ꯁꯄ꯭ꯂꯤꯃꯦꯟꯠꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯕꯨ ꯑꯩꯁꯤ ꯂꯥꯏꯔꯤꯛꯁꯤ ꯁꯨꯝ ꯀꯨꯏꯅ ꯁꯨꯝ ꯄꯥꯔꯛꯑꯕꯅꯤꯅ ꯑꯩꯉꯣꯟꯗ ꯑꯦꯡꯖꯥꯏꯇꯤ ꯑꯃꯗꯤ ꯂꯩꯔꯤ ꯀꯔꯤ ꯑꯦꯡꯖꯥꯏꯇꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤꯁꯤ ꯑꯋꯥꯔꯗ ꯃꯌꯥꯝ ꯑꯃ ꯐꯪꯉꯦ ꯑꯗꯨ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯁꯤ ꯍꯦꯛꯇ ꯆꯥꯎꯈꯠꯇꯦꯒ ꯍꯥꯏ ꯌꯥꯄꯣꯟꯇꯦ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯁꯥꯍꯤꯇ꯭ꯌꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯥꯎꯕ ꯌꯧꯕꯁꯦ ꯑꯃꯈꯛꯇꯪ ꯑꯩꯒꯤ ꯃꯇꯝꯗ ꯑꯩꯕꯨ ꯅꯠꯇꯦꯀꯣ ꯑꯏꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯝꯇꯪꯒ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯑꯃꯨꯛꯀ ꯐꯪꯕ ꯉꯝꯈ꯭ꯔꯒꯗꯤ ꯑꯁ ꯄꯣꯠꯁꯤ ꯃꯍꯩꯁꯤ ꯆꯔꯣꯡ ꯌꯥꯜꯂꯦꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯏꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯊꯥꯡꯒꯠꯄꯗ ꯈꯔ ꯊꯦꯡꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕꯁꯦ ꯍꯧꯖꯤꯛꯇꯗꯤ ꯌꯥꯝ ꯂꯥꯡꯉꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯔꯕꯤꯅꯥꯊ ꯊꯥꯀꯨꯔꯁꯦ ꯃꯥꯒꯤ ꯒꯤꯇꯥꯟꯖꯂꯤꯗ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯉꯦꯕ ꯃꯥꯒꯤ ꯒꯤꯇꯥꯟꯖꯂꯤꯁꯤꯗ ꯃꯥꯒꯤ ꯒꯤꯇꯥꯟꯖꯂꯤꯁꯦ ꯍꯟꯗꯣꯛꯄꯗꯐꯥꯎ ꯑꯩꯅ ꯄ꯭ꯔꯦꯒꯥꯞ 1-2 ꯄꯥꯕꯕꯨ ꯉꯥꯎ ꯆꯦꯜꯂꯦꯕ ꯔꯕꯤꯅꯥꯊ ꯊꯥꯀꯨꯔꯁꯤ ꯌꯥꯝꯅ ꯑꯍꯩꯕ ꯃꯥꯅ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯧꯕꯨꯛꯁꯤꯗ ꯊꯥꯔꯨꯕ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛ ꯃꯍꯩ ꯌꯥꯟꯗꯕ ꯂꯩꯇꯦ ꯃꯥꯁꯦ ꯏꯟꯕꯣꯔꯟꯗꯒꯤ ꯄꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯏꯟꯕꯣꯔꯟꯗꯒꯤ ꯄꯤꯔꯛꯄ ꯀꯕꯤ ꯃꯌꯥꯝ ꯑꯃ ꯗꯥꯛꯇꯔ ꯀꯃꯜꯒꯤ ꯃꯥꯙꯕꯤꯅꯒ ꯐꯖꯕꯁꯤ ꯈꯨꯐꯖ ꯑꯃꯅꯤ ꯑꯗꯒꯤ ꯗꯥꯛꯇꯔ ꯀꯃꯜꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯩ ꯄꯥꯖꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯙꯕꯤ ꯑꯗꯒꯤ ꯑꯉꯥꯜꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯊꯣꯏꯕꯤ ꯑꯗꯒꯤ ꯖꯍꯦꯔꯥ ꯂꯩꯔꯣ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯈꯟꯕꯗ ꯔꯕꯤꯅꯥꯊ ꯊꯥꯀꯨꯔꯒꯤ ꯒꯤꯇꯥꯟꯖꯂꯤꯗꯨꯒ ꯀꯝꯄꯤꯌꯥꯔ ꯇꯧꯕꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯅꯣꯞꯄ ꯖꯥꯠ ꯂꯥꯏꯕꯨ ꯅꯣꯞꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯁꯦ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯋꯥꯠꯄꯒꯤꯔ ꯒꯤꯇꯥꯟꯖꯂꯤꯗ ꯐꯪꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯑꯃꯒ ꯂꯥꯛꯈ꯭ꯔꯒꯗꯤ ꯑꯩꯗꯤ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯄ꯭ꯂꯦꯖꯔ ꯑꯃ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯃꯛꯅ ꯐꯪꯕꯅꯤ ꯀꯥꯏꯅ ꯈꯜꯂꯀꯥꯟꯗ ꯑꯩ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯌꯥꯝꯅ ꯐꯖꯕ ꯑꯥꯏꯗꯤꯌꯥꯅꯤ ꯑꯥꯏꯗꯤꯌꯥ ꯃꯤꯟꯁ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯩꯕꯁꯦ ꯁꯦꯌꯔ ꯇꯧꯕꯁꯦ ꯑꯗꯣ ꯃꯁꯤ ꯑꯣꯏꯔꯛꯄꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯗꯒꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯍꯦꯟꯅ ꯑꯦꯋꯥꯔꯗ ꯐꯪꯕꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤ ꯏꯃꯥꯅ ꯍꯥꯏꯕꯁꯦ ꯅꯣꯞꯄ ꯅꯠꯇꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯗ ꯃꯁꯤꯗꯩꯁꯤꯗ ꯐꯣꯀꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯤꯝ ꯑꯃꯅ ꯀꯔꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯃꯣꯏ ꯀꯔꯝꯕ ꯑꯦꯋꯥꯔꯗ ꯄꯤꯔꯤ ꯑꯗꯨꯗ ꯁꯕꯃꯤꯁꯟꯅ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯅꯣꯔꯝꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯈꯤꯇꯪ ꯁꯣꯊꯕꯒꯤꯅꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯣꯁꯥꯏꯇꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯐꯣꯀꯁ ꯇꯧꯕ ꯃꯌꯥꯝꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯑꯗꯣꯝꯂꯣꯝꯗ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯤꯖꯤꯟꯕꯒꯤ ꯍꯦꯟꯅ
ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯗꯁꯤ national international pura ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯦꯚꯦꯜꯗ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯨ ꯈꯟꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯁꯤ ꯊꯝꯖꯒꯦ ꯌꯦꯡꯕꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯁ꯭ꯅꯦꯍꯂꯇꯥ ꯀꯥꯟꯇ ꯈꯨꯃꯟ ꯅꯦꯅꯦ ꯂꯥꯏꯖꯁꯨ ꯌꯦꯡꯕꯤꯔꯤ ꯑꯗꯒꯤ ꯄꯥꯕꯨꯡ ꯑꯣꯖꯥ ꯊꯣꯛꯆꯣꯝ ꯏꯕꯣꯍꯟꯕꯤꯁꯨ ꯌꯦꯡꯕꯤꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯕꯤꯔꯤ ꯑꯩ ꯀꯃꯦꯟꯠ ꯂꯣꯝꯗ ꯑꯩ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯃꯇꯝꯁꯤ ꯈꯪꯍꯧꯗꯦ ꯁꯦꯇꯔꯗꯦ ꯉꯥꯏꯕꯗ ꯃꯌꯥꯝ ꯋꯥꯅꯩꯌꯦꯅ ꯃꯦꯁꯦꯖꯇ ꯑꯗꯨꯝ ꯊꯥꯕꯤꯔꯛꯏ ꯑꯗꯨꯒ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 35ꯒ ꯆꯠꯈꯤꯕꯁꯦ ꯀꯃꯥꯏꯅ ꯆꯠꯈꯤꯕꯅꯣ ꯈꯪꯗꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯏ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯀꯅꯦꯛꯁꯟꯁꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯣꯊꯔꯒꯤ ꯄꯤꯛꯆꯔ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤ ꯑꯩ ꯑꯃꯨꯛꯇꯪ ꯄꯨꯈꯠꯆꯔꯛꯀꯦ ꯄꯨꯝꯅꯃꯛꯅ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯌꯦꯡꯈꯠꯄꯤꯔꯀꯥꯟꯗ ꯑꯣꯔꯗꯔ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯤꯡꯁꯟ ꯃꯪꯁꯥꯇꯥꯕꯝ ꯅ ꯏꯃꯥ ꯏꯕꯦꯝꯃꯒ ꯏꯆꯦꯃꯒ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯏꯃꯥ ꯑꯃꯨꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯦ ꯑꯔꯤꯕꯝ आरिफ येंगबीरी निर्मला राजकुमारी येंगबीरी अहलुप्तगी याई लिकमाबम येंगबीरी मैम से करी लमदगी ओइबीरबनो अखोई इमाना हुजिक क्वाकथेलदगी नि ट्यूनिन तौरइसी आइना मैरीलैंड USA दगी ट्यूनिन तौजरकपनी किंगसन Sashikanta Hidang Mayum Yengbiri Sagolban Moirang Lerak Machindagi Kingston Mangsata Bamna Luwang Sangbam Awang Lekai Dagi Yengbiri Hemchandra Ningthaujana Thagachari Haine Ibirai Maximus Pebamna Madam Saroj Aina Kubak Launa Kubirai Dagi Akhoi Gingasagi Wari Machaside Ibo Yaima Ibeni adagi leibak sina Manipurtugi manmingni ado mamingsi yam fazana tholi akhoi ngasigi wari macha sida akhoi mamuk akhoi mai connection se ngasi lai change Tampha Devi chinga mathak tagi yengbiri Saturday ngai bada ware haibirai akhoi YouTube channel gi listener could pumna makpu shout out taujari YouTube channel da comment offline da thabirak pumna makpu thagachari akhoi tungda yengbi ba live show sidi akhoina akhoi gi matam sida taujabai wani aduga akhoi gi different time zone da yengbirak pumna makna comment thabirak padu akhoi tainamak pajai individually hanba ngamdragasu duna thagachari akhoi gi Manipuri literature aduga akhoi imaga aigana wari sanabada adum bear tawbibagi haitare masigi wari machasi keno syllabus da su yawba mali class 11 da yawkibani haina ama comment ama lai class kaya dano exactly didi khangdre aduga magi masigi wari syllabus da yawi haina amaina comment da memories na ibirai aidi khangjade yamna nungai ngarang se ngarang gi wafam amta ai comment ki pudi pare buko ngarang se iskon gi ai gi hana ma lai ningdring ai matam khoi magi ma wari di yam saning ba khoi ma se aduga magi phone si keno tawdre aduna ngasi gi se khara on and off comment khara tawre ngakpi gani aidi wari chongbado aduna tabi riba pumna makna kitang chongthok chongchin tawbasida khara waram gadoba mali ai samak chuwai Hiren Singh na kuiraba gi matungda life asi yengjabani
Ima sibu amuk unaba nungsijay kurumjari imabu haina ibirai. Warisi am nungai haina memories na share tawbirai. Sumitra sinong maibung dagi yung biri adagi thaunau jam Sam Singha Guwahati Assam dagi yung biri Briny Moirangthem yamna nungai warisi tabada pukning da pen ba amadi pau halli haina ibirai adagi thaunau jam Sam Singhana Joktaba leitaba mamagi thaunabu ikai khumnaba uchari imai comment sem tang loisanjaraki gi akhoi je chongthok chongchin tawbasi kitang mayam da waran nati aigi ne chem nuaitreba adune adu ai comment sem tang keno loisanjaraki adam chalusha adagi thaunau jam Sam Singhana Joktaba leitana mamagi thaunabu ikai khumnaba uchari haina ibirai adagi pabung thokchom ibohanbi oja imphaldagi ingbiri kurumjari thaunaujam Sam Singhana makhatana ibirai oja mutum ramani gi wari macha sing gi mingthol sing si onthokna phajakre haina ibirai akoina wari macha khangat pada su mingthol si yamna luiko mingthol sidane ba koina haina paning ba po halise aduna ngasagi imana mathang pathukhi bada yam phaja phajaba title yauki Hamom Pramod yengbiri Montreal Canada dagi Robert Naurem yengbiri Kurumjari Mama Chemonika Robert Naurem Mangonoyu Robert na mathang koi Manipur gi phizol singsi ngasagi akoina akoi author sina sumu ngasi feature tawjari ba mingoina panjaraba da mutum ramani na sahaise akoigi literature si international level da purakning bagi objective lai haina adagi Robert Naurem sina mokmaga aina wari sanaba kanda mana mo akoigi phise mana akoigi Manipur gi pacharaba phasing se international level se da purakna badamana Susmita Sen daga selhandana dagi mafam chattana taurise sumain tawdana akoigi nungsiba unconditionally nungsina sumaina tholak pasina ne ba koina lebak ama dagi any kisagi phi gi lamda oiro literature gi lamda oiro art gi lamda oiro adugi nungsi baduna akoigi lebak se hen mayamna khang ba hai tare ko aidi akoi potse phajana leiraga su mina udradi khangdredan aduna hena khangba khangadi phajaradi mayamna pamnare adugi damakta mi chongthorakpase akoina hana khangdabanani akoina hanadi es mi lekte kan khanbase mi am leiramni yam nungsiba aduna masigi damakta thagachari yamna nungaiba ma pokche Rojika Nauremna thabak chin ngasi amuk yengjari haina Rojika su yaubiri Hamom Pramod na makhatana kurumjari ima amasung thagachari haina ibirai Pramod si handak New York phawdi lakpirame adubu Washington DC romda yauraktre mathangdadi soidana yauragati akhoi unasi aina Pramod ki live si New York ta yaurakpada aina Washington DC romda lakadro aina mahangbane da handakti unahudre da soidana matamama lakani akhoi face to face unabagi haikam hitterna imabu kurumjari haina ibirai nene laija na medal ama thabirai akoigi author ki damakta Elizabeth Luwangna oja bo sahib ongbi sanatombi si YouTube da su phangde Facebook da su episode khara delete tawba mali delete tawba yaubro oja masi akoina private oina thamjabani bo sahib ongbi sanatombi si akoina hujik public ta share tawbagi madugi right to leijade akoina keno recording laura kanda akhoi mana pabi bedo akoina thamjanjabani matamama lakani akoina masigi right si leiba adu kanda da akoina openly share tawjarake da hujiki damakta di mase akoina share taw but private collection oina thamjabani chapter ama hambagi akoina promo gi damakta tawbadu de dum phangbani aduna soidana lariksi yengkhatpiraga pabiyu haina haijage
ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯇꯝꯁꯤꯗꯤ ꯇꯦꯟꯁꯤꯜꯂꯛꯑꯦ ꯑꯗꯨꯕꯨ ꯑꯩꯅ ꯏꯃꯥꯗ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤꯗ ꯌꯥꯝꯅ ꯐꯖꯕ ꯃꯇꯥꯡ ꯌꯥꯎꯈꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤꯁꯦ ꯍꯥꯏꯗꯤ ꯃꯧ ꯑꯃꯅ ꯆꯦꯟꯈ꯭ꯔꯀꯥꯟꯗ ꯃꯥꯒꯤ ꯍꯥꯏꯗꯣꯛꯄꯁꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯂꯤ ꯍꯥꯏꯕꯒꯤꯁꯤ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯥꯖꯕꯅꯦ ꯑꯩꯅꯁꯨ ꯀꯌꯥ ꯈꯪꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯏꯃꯥꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯇꯥꯛꯄꯤꯌꯨ ꯌꯥꯝ ꯐꯖꯈ꯭ꯔ ꯄꯣꯠꯅꯤꯗ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯖꯥꯕ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯌꯥꯎꯔꯒꯁꯨ ꯑꯗꯨꯒꯨꯝꯕꯁꯤ ꯆꯠꯅꯗ꯭ꯔꯦꯕ ꯌꯥꯝꯅ ꯀꯤꯅꯁꯨ ꯂꯣꯠꯅꯔꯦ ꯀꯔꯤꯒꯤꯅꯣꯗ ꯀꯝꯄꯦꯟꯁꯦꯁꯟ ꯑꯗꯒꯤ ꯏꯖꯠ ꯗꯥꯕꯤ ꯀꯥꯏꯁꯦ ꯑꯩꯈꯣꯏꯅ ꯄꯣꯛꯍꯟꯕ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯐꯠꯇꯕ ꯈꯔ ꯄꯣꯛꯍꯜꯂꯦꯕ ꯀꯩꯅꯥ ꯀꯠꯄꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯏꯔꯦꯟꯅ ꯋꯥꯔꯛꯑꯒ ꯅꯪ ꯍꯌꯦꯡꯒꯩ ꯁꯤꯒꯨꯝꯕ ꯇꯧꯅꯨ ꯈꯣꯠꯅꯨ ꯀꯥꯏꯅ ꯑꯍꯜ ꯑꯃꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯗꯕ ꯀꯩꯅꯥ ꯀꯠꯂꯁꯤ ꯀꯥꯏꯅ ꯍꯦꯛꯇ ꯙꯣꯟꯒ ꯊꯤꯟꯕꯤ ꯂꯩ ꯄꯔꯦꯡꯒ ꯇꯧꯕꯤ ꯑꯩꯗꯤ ꯅꯣꯡꯃ ꯑꯃ ꯁꯥꯎꯅꯤꯡꯃꯟꯗꯅꯀꯣ ꯀꯣꯂꯦꯖ ꯁ꯭ꯀꯨꯜꯗꯒꯤ ꯃꯤꯇꯤꯡ ꯇꯧꯔꯒ ꯊꯣꯔꯛꯄꯗ ꯃꯤ ꯃꯌꯥꯝ ꯑꯁ ꯒꯥꯔꯤꯁꯤ ꯊꯧ ꯉꯝꯗꯕ ꯑꯗꯩ ꯅꯨꯄꯥ ꯃꯆꯥ ꯑꯝꯗ ꯑꯩꯅ ꯍꯪꯉꯦ ꯀꯩꯗꯧꯔꯒꯦ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕ ꯌꯥꯎꯕ꯭ꯔꯣ ꯍꯥꯏꯅ ꯍꯩꯃꯥ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯃꯨꯛ ꯆꯞꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯕꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤꯁꯦ ꯃꯁꯤ ꯋꯥꯔꯤ ꯃꯆꯥꯁꯤꯗ ꯄꯨꯊꯣꯔꯛꯄꯁꯦ ꯁꯤꯅꯤ ꯌꯥꯝꯅ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯤꯡꯉꯤꯁꯦ ꯑꯗꯒꯤ ꯊꯤꯌꯥꯝ ꯄꯨꯅꯤꯜ ꯁꯤꯡꯅ ꯄꯤꯁ ꯏꯟ ꯗ ꯋꯥꯔꯜ ꯌꯥꯏꯐꯔꯛꯑꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯩ ꯏꯃꯥ ꯅꯪ ꯇꯥꯗ꯭ꯔꯤꯕꯣ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯀꯩꯅꯥꯒ ꯀꯠꯇꯣꯔꯦꯅ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕꯀꯣ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯊꯣꯛꯑ ꯍꯪꯉꯦ ꯑꯩꯁꯤꯅ ꯒꯥꯔꯤꯗꯨ ꯁꯤꯠꯂꯒ ꯈꯣꯡꯁꯤꯅ ꯏꯜꯂꯒ ꯆꯠꯂꯒ ꯁꯦꯟ ꯖꯣꯁꯦꯐꯀꯤ ꯄꯥꯏꯇꯦ ꯕꯦꯡꯀꯦꯗꯨꯗꯅꯤꯀꯣ ꯑꯗꯩꯗꯨꯗ ꯏꯃꯥ ꯅꯪ ꯇꯥꯗ꯭ꯔꯤꯕꯣ ꯅꯪ ꯌꯦꯡꯅꯤꯡꯉꯁꯨ ꯀ꯭ꯂꯕꯁꯤꯗ ꯆꯪꯉ ꯌꯦꯡꯉꯣꯏ ꯑꯩ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯅ ꯀꯩꯗꯧꯕꯩ ꯅꯣꯏꯕꯨ ꯅꯨꯄꯥ ꯅꯨꯄꯤ ꯑꯃ ꯀꯥ ꯑꯃꯗ ꯂꯩꯔꯝꯃꯦꯌꯦ ꯑꯩ ꯀꯥ ꯑꯃ ꯂꯩꯔꯝꯃꯒ ꯅꯣꯏ ꯃꯌꯥꯝꯅ ꯍꯦꯛꯇ ꯀꯩꯅꯥ ꯀꯠꯂꯤꯁꯦ ꯅꯣꯏ ꯎꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯦ ꯑꯩ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯅ ꯑꯗꯒꯤ ꯅꯨꯄꯥꯗꯨꯅ ꯍꯩꯃꯥ ꯀꯔꯤ ꯋꯥꯅꯦꯒꯦ ꯁꯤꯗꯤ ꯀꯥꯏꯅꯒ ꯇꯧꯔꯒꯅꯦ ꯑꯩ ꯍꯨꯠꯇꯅ ꯊꯧꯔꯒ ꯂꯥꯛꯑꯦꯕꯀꯣ ꯁꯤꯗ ꯑꯉꯥꯡꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯍꯪꯉꯦ ꯁ꯭ꯋꯥꯏ ꯊꯣꯛꯑꯒ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯅꯥ ꯅꯣꯏꯕꯨ ꯍꯌꯦꯡ ꯂꯥꯏꯇꯝ ꯆꯠꯂꯗꯧꯅꯦꯌꯦ ꯅꯨꯄꯥꯗꯨꯅ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ BA ꯇꯝꯍꯧꯔꯤꯌꯦ ꯑꯗꯨ ꯃꯕꯥꯅꯤ ꯎꯅꯖꯔꯤꯖꯥꯠꯅꯤꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯅꯁꯨ ꯀꯣꯏꯗꯦꯗꯣ ꯑꯗꯨꯗꯒꯤꯗꯤ ꯍꯦꯛꯇ ꯄꯥꯕ꯭ꯂꯤꯛ ꯆꯪꯗꯅ ꯈꯣꯡꯒꯣꯏꯅꯔꯤꯕ ꯑꯗꯣ ꯃꯃꯥꯗꯣ ꯌꯥꯝ ꯀꯞꯄꯦ ꯀꯥꯏꯅ ꯇꯥꯏ ꯈꯪꯗꯦ ꯀꯔꯤ ꯂꯝꯅꯣꯒ ꯑꯝꯇ ꯈꯪꯗꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯇꯧꯕꯁꯨ ꯑꯩ ꯁꯨꯡꯌꯦꯡ ꯌꯦꯡꯗꯦ ꯌꯥꯅꯤꯡꯗꯦ ꯌꯥꯝꯅ ꯀꯩꯒꯤꯅꯣ ꯃꯤꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕ ꯍꯥꯏꯁꯦ ꯏꯖꯠ ꯑꯩꯁꯤꯒꯤꯗꯃꯛꯇ ꯍꯤꯡꯅꯔꯤꯅꯦꯕ ꯃꯥ ꯂꯥꯜꯂꯝꯒꯅꯦꯕ ꯉꯁꯥꯏ ꯃꯅꯦꯝꯄꯣꯛꯇꯨꯅ ꯍꯥꯏꯔꯤꯗꯨꯗꯤ ꯅꯪ ꯐꯤꯔꯣꯟꯒ ꯁꯦꯠꯄꯗ ꯐꯖꯅ ꯁꯦꯠꯂꯨ ꯃꯧ ꯑꯣꯏꯔꯝꯅꯤꯅ ꯀ ꯍꯥꯏꯁꯦ ꯌꯥꯝ ꯐꯖꯕ ꯃꯣꯔꯦꯜꯅꯦꯕ ꯔꯥꯏꯇꯔꯅ ꯃꯥꯏ ꯀꯣꯛꯇꯒꯤ ꯊꯣꯛꯂꯛꯑꯒ ꯏꯔꯤꯁꯦ ꯃꯅꯦꯝꯄꯣꯛꯇꯨꯅ ꯍꯥꯏꯌꯦꯕ ꯃꯕꯥꯅꯤꯃꯛ ꯊꯕꯛ ꯇꯧꯔꯤꯅꯤ ꯅꯨꯄꯥꯁꯨ ꯇꯣꯂꯣꯞ ꯆꯥꯔꯤꯅꯤ ꯅꯨꯄꯤꯁꯨ ꯇꯣꯂꯣꯞ ꯆꯥꯔꯤꯅꯤ ꯑꯗꯒꯤ ꯀꯣꯂꯦꯖ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩꯗ ꯃꯣꯏ ꯈꯪꯅꯗꯅ ꯉꯥꯎꯅꯗꯅ ꯇꯧꯔꯤꯅꯦꯕ ꯍꯧꯖꯤꯛꯀꯥꯟ ꯈꯥꯏꯅꯔꯤꯁꯦ ꯑꯗꯨ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯄꯨ ꯑꯦꯡꯒꯦꯖ ꯃꯦꯔꯤꯌꯦꯖ ꯀꯅꯥ ꯂꯩꯔꯒꯦ ꯀꯅꯥꯝ ꯂꯩꯇꯦ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯑꯍꯦꯟꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯅ ꯑꯗꯨ ꯌꯦꯡꯉꯒ ꯑꯩꯈꯣꯏꯁꯨ ꯃꯧ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯌꯥꯝ ꯈꯪꯖꯔꯦ ꯍꯥꯏꯖꯕ ꯅꯠꯆꯗꯦꯀꯣ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯆꯠꯄ ꯃꯇꯝꯗꯅꯦ ꯑꯩꯗꯤ ꯋꯥꯔꯤ ꯈꯔ ꯁꯥꯒꯠꯂꯤꯀꯣ ꯑꯗꯣ ꯅꯣꯏꯒꯤ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯁꯤꯝꯕꯣꯜꯁꯦ ꯀꯔꯤꯅꯣꯅ ꯍꯪꯉꯦꯕ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯅꯤ ꯐꯣꯔꯦꯟꯒ ꯅꯠꯇꯦ ꯑꯩ ꯇꯨꯇꯒꯤ ꯃꯅꯥꯛꯇꯒ ꯆꯠꯄ ꯅꯠꯇꯦ ꯏꯟꯗꯤꯌꯥ ꯃꯅꯨꯡꯁꯤꯗ ꯍꯪꯉꯦ ꯑꯀꯥꯏꯗ ꯍꯪꯉꯦ ꯃꯗꯣ ꯀꯩꯅꯣꯗ ꯑꯦꯝꯁꯇꯅꯦ ꯇꯤꯀꯦꯠꯀꯤ ꯉꯥꯏꯅꯕꯗ ꯕꯤꯖꯥꯇꯤ ꯄꯨꯝꯅꯃꯛ ꯍꯦꯛꯇ ꯂꯣꯟꯕꯅꯦꯕ ꯑꯗꯩꯗꯨꯗ ꯑꯩꯒꯤ ꯃꯄꯥꯟ ナꯏꯕꯁꯤ ꯎꯕꯗ ꯃꯣꯏꯅ ꯃꯄꯥꯟ ナꯏꯕꯁꯤꯗ ꯃꯣꯏꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯈꯤꯗꯅꯅꯦ ꯑꯁ ꯀꯔꯤ ꯂꯝꯒꯤ ꯃꯤꯅꯣ ꯑꯗꯨꯅꯦ ꯃꯅꯤꯄꯨꯔ ꯀꯥꯏ ꯍꯥꯏꯊꯣꯛꯑꯝꯗꯦꯌꯦ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔꯥ ꯀꯥꯏꯅꯒ ꯇꯧꯋꯤ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯕꯨ ꯍꯥꯏꯕꯒ ꯊꯣꯛꯇꯅ ꯃꯅꯤꯄꯨꯔꯥ ꯍꯥꯏꯕ꯭ꯔꯥ ꯀꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯀꯩꯗꯧꯋꯤ ꯅꯣꯏꯒꯤ ꯂꯩꯁꯥꯕꯤꯒ ꯃꯧꯒꯁꯦ ꯀꯔꯤꯅ ꯁꯤꯝꯕꯣꯜ ꯑꯣꯏꯒꯦꯅ ꯊꯥꯏꯅ ꯂꯩꯔꯝꯃꯦꯗꯅ ꯃꯁꯝ ꯂꯩꯁꯥꯕꯤꯅ ꯂꯩꯁꯥꯕꯤ ꯃꯧ ꯑꯣꯏꯔꯒꯅ ꯃꯧ ꯍꯨꯒꯠꯄ ꯍꯥꯏꯅ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯇꯣꯛꯈ꯭ꯔꯦꯗꯅ ꯊꯣꯏꯕꯤꯅ ꯀꯛꯏꯕ ꯁꯝꯀꯛꯇꯣ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯒꯤ ꯁꯤꯝꯕꯣꯜꯅꯦꯕ ꯑꯗꯩ ꯈꯣꯏꯈꯥ ꯁꯦꯠꯄ ꯍꯥꯏꯗꯨꯒ ꯑꯗꯒꯤ ꯃꯧ ꯑꯣꯏꯔꯒꯅ ꯁꯤ ꯁꯦꯠꯇꯧꯅꯦꯕ ꯑꯗꯨ ꯂꯣꯏ ꯃꯥꯡꯈ꯭ꯔꯕ ꯍꯣꯏꯅꯦ ꯑꯗꯒꯤꯗꯤ ꯑꯗꯣ ꯏꯃꯥꯅꯕꯨꯗꯤ ꯍꯣꯏ ꯑꯗꯨ ꯃꯌꯥꯝꯗꯣ ꯅꯨꯡꯁꯤꯗꯅ ꯍꯥꯏꯔꯤꯕ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯁꯤꯒꯤ ꯗꯤꯕꯦꯠ ꯇꯧꯅꯔꯛꯑꯒꯗꯤ ꯅꯨꯄꯤꯒꯤ ꯀꯩꯗꯧꯕꯒꯤ ꯁꯤꯝꯕꯣꯂꯤꯖꯝ ꯆꯪꯉꯤꯅꯣ ꯂꯨꯍꯣꯡꯕ ꯂꯨꯍꯣꯡꯗꯕꯁꯦ ꯑꯗꯣ ꯅꯨꯄꯥꯗꯗꯤ ꯆꯪꯗꯕ꯭ꯔꯥ ꯑꯗꯨꯒꯤ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯅꯠꯇꯦꯗ ꯋꯥꯕꯨ ꯍꯥꯏꯕꯅꯦꯕ ꯍꯣꯏꯅꯦ ꯀꯔꯤꯒꯤꯅꯣꯗ ꯅꯨꯄꯤꯗ ꯇꯧꯔꯒꯗꯤ ꯃꯣꯏꯅ ꯌꯥꯝꯅ
ꯍꯦꯛꯇ ꯏꯀꯥꯏꯕ ꯄꯤꯕ ꯑꯗꯩ ꯃꯌꯥꯝ ꯆꯪꯕꯁꯤ ꯇꯧꯋꯦꯕ ꯑꯗ ꯅꯨꯄꯥꯗ ꯏꯀꯥꯏꯕ ꯄꯤꯕꯗꯤ ꯈꯤꯇꯪ ꯇꯥꯡꯗ꯭ꯔꯣ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯃꯥꯗꯤ ꯈꯔ ꯃꯤꯒ ꯐꯨꯅꯒꯟꯕꯅꯦꯅ ꯑꯗꯨꯝ ꯀꯤꯔ ꯊꯛꯇꯣꯛꯇꯔꯣ ꯑꯩꯈꯣꯏ ꯅꯨꯄꯤꯗꯤ ꯃꯤ ꯐꯨꯅ ꯌꯥꯗꯦꯕ ꯑꯗꯨꯅ ꯑꯗꯨꯗꯗꯤ ꯑꯩꯅ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯁꯤꯝꯕꯣꯜꯁꯦ ꯈꯤꯇꯪ ꯃꯤꯅ ꯃꯥꯁꯦ ꯃꯄꯨ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯀꯥꯏꯁꯦ ꯈꯪꯍꯟꯕꯒꯤ ꯑꯃ ꯆꯪꯕ꯭ꯔꯥ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯃꯅꯦꯝꯄꯣꯛꯇꯨꯅ ꯍꯥꯏꯔꯛꯏꯗꯣ ꯑꯗꯨꯒꯤ ꯁꯄꯣꯔꯠ ꯇꯧꯖꯔꯨꯕꯅꯤꯗ ꯑꯩꯗꯤ ꯀꯩꯁꯨꯒꯤ ꯋꯥ ꯅꯠꯇꯦ ꯍꯣꯏꯗ ꯑꯗꯨꯅ ꯏꯃꯥꯒꯤ ꯃꯣꯠꯅꯦ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯃꯣꯠ ꯍꯥꯏꯖꯕꯩ ꯋꯥꯅꯤꯗ ꯑꯩꯗꯤ ꯃꯤ ꯑꯃꯁꯤ ꯃꯥꯒꯤ ꯃꯄꯨ ꯄꯥꯜꯂꯦ ꯃꯄꯨ ꯄꯥꯟꯗꯦ ꯂꯨꯍꯣꯡꯉꯦ ꯂꯨꯍꯣꯡꯗꯦ ꯍꯥꯏꯕꯒꯤ ꯁꯤꯝꯕꯣꯂꯤꯛꯁꯤ ꯅꯨꯄꯤꯗ ꯈꯛꯇꯪ ꯍꯪꯉꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯑꯗꯨꯒꯤ ꯄꯔꯁꯄꯦꯛꯇꯤꯚꯇꯣ ꯄꯤꯕꯩ ꯋꯥꯅꯤ ꯅꯨꯄꯥꯁꯤꯡꯗꯨꯗꯤ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯥ ꯄꯥꯈꯪꯂ ꯂꯨꯍꯣꯡꯉꯕ꯭ꯔꯥ 2 ꯁꯨꯔꯕ꯭ꯔꯥ 5 ꯁꯨꯔꯕ꯭ꯔꯥ ꯀꯅꯥꯒ ꯁꯤꯝꯕꯣꯜ ꯀꯥꯏꯗ ꯊꯦꯠꯀꯦ ꯁꯤꯗꯩꯗ 5 ꯃꯔꯀꯥ 5 ꯊꯦꯠꯄ꯭ꯔꯣ ꯊꯦꯠꯇꯦ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯗꯤꯕꯦꯠ ꯇꯧꯅꯔꯗꯤ ꯃꯁꯤ ꯀ꯭ꯋꯦꯁꯟ ꯂꯥꯛꯀꯅꯦꯕ ꯃꯌꯥꯝꯒꯤꯁꯨ ꯁꯣꯏꯗꯅ ꯀꯔꯤ ꯈꯜꯂꯤꯅ ꯍꯥꯏꯕꯤꯔꯛꯎ ꯊꯝꯁ ꯑꯞ ꯄꯤꯕꯤꯔꯛꯄꯁꯨ ꯌꯥꯎꯕꯤꯔꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯋꯥꯔꯤꯁꯤ ꯇꯥꯕ ꯀꯥꯟꯗ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟꯂꯤ ꯑꯩꯈꯣꯏꯅ ꯔꯤꯂꯦꯁꯟ ꯑꯃ ꯌꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯁꯤꯅ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯨꯅꯤ ꯔꯤꯂꯦꯁꯟ ꯑꯃ ꯍꯥꯏꯕꯗꯤ ꯍꯁꯕꯦꯟ ꯑꯦꯟ ꯋꯥꯏꯐ ꯅꯠꯇ꯭ꯔꯒꯅ ꯃꯃꯥ ꯃꯆꯥ ꯅꯠꯇ꯭ꯔꯒꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯁꯨ ꯔꯤꯂꯦꯁꯟꯁꯦ ꯋꯔꯛ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯑꯅꯤꯃꯛꯀꯤ ꯁꯥꯏꯠꯇꯒꯤ ꯀꯩꯅꯣ effort ama changeba eta relation phaba haise akhoi kaino khanare na ta phat lai thoga khanabadu adudu oiragadi relation do kesu long lasting oiroeba nungai na dabam leiragadi kari gi nungai trino haidu madu samjana na ki effort to tauba aduga masigi singa sagi husband and wife katang da natte akhoi gi ima icha ichininaw adagi friendship khuding maktani aduga relation do the work tawraktra the effort pidra kanda di adu magi magi apam pambadu tawraga kaina baita dum oire eba aduna aduni aduna khwaigi important da akoina angang oininge da ngasai kano tun haido manempung na haido moi khangna chana raga moi longna rakpani da na do khangna chana raga longna re na dum khaina basu yam uri ye bo sikse adagi apada din asnum sina da nai mai pe ma whatever right tawna da na thong bo hang to pi bane adagi adu taw bane aduga kona dum kano lapthokna rakpa yawbado adunita aduna nene laijana noklai aigi wasi taraga monica gi wasu nungai tabada haina ibirai aduni haidi akoisu ngasigi imana haiba kanda akoina wari se ayamba matamda nupana nupi lonba dagi adu tawre khotle haibagi sahitya di yam ugre aduga yamna tangna smaina nupi amana nupa amada luhong chen ki bagi sigumbagi wasi su puthorapasina akhoi society da si su thoi haina akhoi literature sina mami tabada adugi thakat paduni su aina appreciate tawi adudi ima kari kari happening bayawri akhoi se pung ama makhai tare ado su khara ngasi ta maksadi makhai hele puna makhoiram jarasi yam nungaire adudi pumna mak chik tek ta kaidana laibiyu akhoi meyam punsi se yam tenba punsi ni aduna matam si akhoi gi damakta yamna limited resource ne hai tare aduna matam si phasana season min na mina si aduga matam si dai sida phajaba akhoi na akhoi isada natragana akhoi na thengna ba mi amada smile purakpa ngamba adugumba thabak tawmina si hairaga ngasigi damakta di ai khurumjari puna makpu mathangi saturday da unamina si puna makpu khurumjari